Mirelgi mingsial itup senila sige may kaidagi. Mayama bikasin bias na ikong no na taram noksari. Mayang imafam da kudol tamchena bagita magta nga sisyo ano ba full horror istorya makagpudo na laksari. Wariya sige mamingdi. Tabal da nga og sabibud. Hingli ba madilay kidra ba ka naga sumarilay na jadi pum na magwakal na mapungpa na sagasado na isa ba ni. Soy kilan kiba kaya yawra basyo mayam na ngakpigan. Haugsik amuk tami na rasi tabal da nga og sabibud. Nung tilpobo nung sana may haukay sara matam maduda. Yung anigi karakta nupa matya anikat mamay onsin na duna sanari. Amuk sumamay lay tok na makoy gi mamamapasing lakpra hay na kirok yengli. Kalin sutit haba matam oy bani na angangang ido school susatre. Nupa matya oy bagi. Mamana ba singa lampak da tok na bol sana ba chien song ba tauro ba yawgi di hayda na mamana ba ato pa amata tinada ba makay. Makoy anikag nupigi masana sak tong bisana na yung anigi karakto na. Sharu kara tauraga. Kaukta matya masada sing kara hap na. Amada hangam kubi hawai tarag manamasing kara hap laga. Sharu aduna may hagat laga. Madugi matakta kaukta singdo fat tamduna. Sag ensang tong libani haiduna tauri. Makoy mamamapa singdi nung tilgi sara ba may sado da aying ba mafamti do na potha na riba matam oy ba na. Matya sing nakachindo da tauri ba do makoy urudri. Tombaga saubaga di nok to na kaukta singado da hapli wasak ensang singdo. Mula bra haida na makut matya singdo na paido ni yeng. Adubu kaukta do di yot oy ba na pairo ba da pok to na amuk susat hekta satoy. Asyum tau na makoy ani yam na haraw na saktong bisana do na laying. Makoy na may tagat liba sarudo sak pagi mayrina sumuwang kalakpan. Yung ani do da kup liba ido yorak to na ido sak pa horek lay. Maduda anganga do di karitaw ni kangda na kaplaga mamamapasing bukan na kaudo na. Yung ani karakto dagi hota na sentorag lay. Matya singi kukaw do da pothado na lay na mamamapasing su may kaisalay kangda na sentok na rakto na. Kay daw wayawre hayda na iyang narakpa na. Makoy yung do da kup liba ising do may sakto na lay ramlay. Yung anido ama na saobag yung ni ama na tumbagin. Makoy anigi yung gi karakta makoy na saktong bisano ribado maduda makoy ki mamamapasing dudi yung may sak paduda bakat kibana. Manaknak padalay ba ising kan do na may sak libado bu ising haizan do na. Kan na ba hot na rin. Manak ado ay dalay ba mising susyensen na rekto na. Makoy su ising hay da na may sak liba singado bu lip na bataw. Yung tagtakop liba ising do di hanadagi haw na. Ikang do na layba na tuna sumay loy na saktokri. Makoy na kanbang amhawd. Ado bu yung do di mayam siyang na nakalawri. Maduda tomba ama di saubag yung mamamapaan. Amam tangyaw sa pamatsani pa anido mo. Lamheli hayda na makutpi na puki. Angang anido su makoy na lalo ba oy ba nagpi na kapi. Ado bu kari di tauni. Matya na soyro ba nina mamamapasing na men katpataban. Imong anisang do na yung do matam karagi di yana ba siyamjin kri. Madugi matong sahitara mangarom hawkri. Hawsik ti tomba ama di sauba asuki matik saure. Pakang pari. Makoy yung anido su yam na saw na magsadra ba su siyak na sado na mawungta na layri. Ado bo yung anido hawsik su yam na naksina na say. Yung sa anido sak hek manay haybigay. Sumang puli manggoldo su kazin na di. Ihang-hang na tami. Mini hek yeng badadi yung anido nak naman kibana. Yung amata oy na uy. Amata su amata ni haybigay. Yam na nak na nasari ba. Imong tongali sa kum tongali hay sa batay. Tombagi mapamadi saubagi mapasya. Paibong matsil manaw. Makoy gi mamamapalay kidra ba matong machil manaw anise tadok na ba yada na mayong pala ba matong yung sab hawat tap nap na nasado na yam na nung sina na lay di ba ni. Makoy na law di ba ni pising dosu asuki matikfay.
Makoy ani su yamna sanajay. Mau masel yamna nungsini. Makoy gi amomtang yauzaba masasu yamna nakna pokibani. Tomana saubadagi tha abamuktani halliba. Aduna yum anisi mayamna inungta nungsinay ima tamanay haidana hainaribani. Matamdo Tomba amadi sauba metric thaba loiraduna result haidorakpa ngaiba matam. Inkhalakpa matamga oibani. Nipa machanaga oibani. Mangaw sa onthongna thikri. Tinaba sumakoy ani khaktamak tinay. Mamanaba atopa amata tinadi. Satle satminay koyre koyminay. Makoy ani amana amat hadok naba yaba nati. Numitusu ayuk no ngalakpadagi. Tomba amadi sauba hogati haidana rasna kanna kauduna hogdok. Tomba gi mapa rasi khara jati. Aduna yahu tengba yadi haidana tomba amadi sauba bu shumangda leplaga ama mukau tauduna hogdok. Rasna ay Auzik pauba haugatriba anisa. Ay sang adi noy nungayroy ko. Yamna tumningbra haiba bo. Fayjuk ne kayna pukri sida lang thasani. Yamna thuna haugatcharo. Tomba sumagi famunga duda. Yamna tanna mami noy dun haugalaklaga. Mapado thoglai. Sab heksa na somda sawa suhakamga wawa chandun haugalai. Makoy ani amana amada yeng naraga. Tomba na sitha noktuna hairi. Ima kijaye. Hek yahaurakpaga athiba saksi hana aingondu uhali. Khange dawga yararo. Imay piyama mako khusau siga kuthisi. Saubasu hena dom taugi matagum mangoldu da theliba mingseldu da yengduna. Masam ka to haigat tana siam laga hairei. Kalakpa yaunere ko mi sak phajabada. Kalaga nangi oigi yaroye. O ainaga nangonda thika ina nungaruradi nangi nasak athibado aingonda hanjilakani. Ado nang napana kala asu aigi sak phajaba sidi nangonda hanjalakpa yararoi khangedana ai koidi phajai nangdi thi si haidana sauba nipi gi maungda fiet lauduna masam aten badu tombada haijilamduna imungda sangkhige taw maduda tomana sauba bu faraga anido amana amagi masam paina duna yengnaragale Masaidigi makoy anigi mataw yengliba rasto makoy anigi mataw duda nokadra saugadra gyan men amata tadra duna makwang me laga yeng duna lairi saubaga tomagadi makoy gi manakta kana lay tega khangbanati makoy ani pun khabadi mi udi aduna amana amagi masampaina duna punarabasu punada thadok ngabrasu thadok nada mamin ani duna amana amada yengna duna lairi ngai Rasti makoy gi mataw khangbana yengbada dum nungai haidana kumayama oina makoy ani gi mataw do yengduna lairingai saubugi mapa oken thoglaktuna makoy ani na tawram libadu ubada hairi haikarino ayuksira haurabra chalu nathau tawnaruro exam loi khrena nabani lairik amata paba natre hena lusalakani di khangdi koi balang mana kaliba hai thadok nongne phusu phunaroi dabada dapti Ani dusu tanja sare khanduna fat thadok naduna mayum da sensin nakri rasna karigi khamino adumaina sumle helu yadro kayam koine laibang ngamgene yengami aina nga saidigi aduga nangna prap laga kumai ga thugaire ne okay na as nangna maro lama lau amukta thabak ama chanmi noksi rasna kai thabak no farm den sangna pi yengba chatoi natroi bane farm ne na nongbata chatpa lepa yaba nati Laikai sigi puksial sawo mayamna aikoi ni hekset palepada moi miyam sangdana aikoi gi phamdo yengsandiri ba oira maline adugi mamal na thariben sangna pi singdo loini hektatlaga pukhibaduna makoi gi tolopni okay na yare ba farm su sasi haigumduna farm chat palepa yaba nati ado hana paisa muktang thauminaro silao rasna kaino kanade paisa no nangbo paisa do nongonda pire haikidaina Okay na. As adudi nangna saurangina haijanmani. Piraktri. Aina satna thawba yaba thawrabani. Sungpi piraktri. Nanga muktang chase. Nanga muktang ngangnobo. Aina tawbada oidri. Rasna. Nanga ma migi khalingai dena. Aingondaga nasin thidana nang moida paisa thawba chatpagi waira. Nangna kadai chatlino khangdana he mangidia. Miyoiba sa ngakti ngai ko. Asengba yenguni paisa du moine irinjana laglaga puraga chatkri.
ꯑꯗꯨꯒ ꯑꯩꯈꯣꯏꯁꯤꯅ ꯃꯁꯤꯗꯩꯁꯤꯗ ꯊꯧ ꯂꯩꯇꯕꯒꯨꯝꯅ ꯃꯈꯣꯏ ꯌꯨꯝꯗ ꯑꯣꯐꯤꯁ ꯀꯥꯕꯁꯤꯃꯛ ꯃꯉꯥꯏꯈ꯭ꯔꯦꯅꯦ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯆꯠꯂꯤ ꯆꯥꯎꯈ꯭ꯔꯦꯗ ꯄꯩꯁꯥ ꯄꯨꯈꯤꯕ ꯃꯤꯅ ꯆꯥꯎꯕꯁꯦ ꯑꯗꯨꯕꯨꯗꯤ ꯈꯪꯅꯤꯗꯅ ꯃꯥꯏ ꯎꯇꯨꯕꯤ ꯃꯥꯟꯕ ꯀꯨꯀꯤꯜ ꯍꯥꯏꯗꯣ ꯉꯁꯤ ꯃꯥ ꯑꯩꯅ ꯀꯩꯗꯧꯒꯦ ꯌꯦꯡꯉꯣꯕ ꯂꯥꯎ ꯒꯥꯔꯤ ꯊꯧꯗꯣꯔꯛꯑꯣ ꯆꯠꯁꯤ ꯃꯥ ꯉꯁꯤꯗꯤ ꯑꯩꯅ ꯄꯩꯁꯥꯗꯨꯒ ꯀꯣꯛꯅꯕ ꯌꯥꯕ ꯃꯑꯣꯡꯗ ꯐꯨꯔꯝꯃꯁꯨ ꯐꯨꯔꯝꯃꯒꯦ ꯁꯤ ꯍꯥꯏꯅꯗꯨꯅ ꯃꯆꯤꯜ ꯃꯅꯥꯎ ꯑꯅꯤꯗꯨꯁꯨ ꯑꯣꯀꯦꯅ ꯒꯥꯔꯤꯗꯣ ꯊꯧꯔꯒ ꯔꯥꯁꯅ ꯉꯥꯡꯗꯅ ꯃꯅꯤꯡꯗ ꯇꯣꯡꯂꯒ ꯆꯠꯈ꯭ꯔꯦ ꯃꯄꯥ ꯑꯅꯤꯅ ꯒꯥꯔꯤ ꯊꯧꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ ꯍꯦꯛ ꯈꯪꯕꯒ ꯆꯥꯎꯕꯒ ꯇꯣꯝꯕꯒꯗꯣ ꯃꯆꯤꯜ ꯃꯌꯥ ꯁꯦꯡꯗꯣꯛꯄ ꯂꯣꯏꯔꯗꯨꯅ ꯃꯄꯥꯜꯗ ꯄꯨꯔꯞ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯆꯨꯔꯤ ꯇꯥꯐꯝꯗꯨꯗ ꯐꯝꯗꯨꯅ ꯀꯔꯤ ꯋꯥꯔꯤꯅꯣ ꯈꯪꯗꯦ ꯀꯅꯥ ꯇꯥꯈꯤꯅꯤ ꯃꯇꯥꯒꯨꯝ ꯇꯨꯃꯤꯟꯅ ꯃꯨꯔꯨꯝ ꯁꯥꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯕ ꯍꯧꯔꯛꯏ ꯇꯣꯝꯕꯅ ꯀꯃꯥꯏ ꯇꯧꯁꯦ ꯍꯥꯏꯅꯣ ꯍꯣꯔꯦꯟꯅꯤ ꯑꯩꯗꯤ ꯌꯥꯝ ꯆꯠꯅꯤꯡꯉꯤ ꯌꯥꯎꯁꯪꯁꯨ ꯑꯦꯛꯖꯥꯝ ꯃꯅꯨꯡ ꯑꯣꯏꯕꯅꯤꯅ ꯑꯩꯈꯣꯏ ꯕꯕꯥꯅ ꯌꯥꯗꯗꯅ ꯌꯥꯎꯕ ꯐꯪꯍꯧꯗ꯭ꯔꯦ ꯊꯥꯕꯜ ꯆꯣꯡꯕ ꯐꯪꯕꯗꯤ ꯂꯥꯏꯔꯗꯅ ꯌꯥꯎꯁꯪ ꯃꯅꯨꯡꯗ ꯊꯣꯡꯒꯥꯜ ꯐꯥꯎ ꯍꯦꯛ ꯊꯣꯛꯄ ꯐꯪꯗꯦ ꯍꯣꯔꯦꯟ ꯂꯩꯔꯤ ꯊꯥꯕꯜꯁꯦ ꯁꯤꯅꯁꯨ ꯍꯟꯗꯛ ꯆꯍꯤꯒꯤꯗꯤ ꯑꯔꯣꯏꯕ ꯑꯣꯏꯗꯧ ꯃꯥꯜꯂꯦ ꯄꯥꯛꯅ ꯆꯣꯡꯅꯔꯛꯂꯣꯏꯕ ꯁꯤꯗꯩꯗꯤ ꯑꯩꯗꯤ ꯌꯥꯝ ꯆꯠꯅꯤꯡꯉꯤ ꯅꯪꯗꯤ ꯆꯠꯅꯤꯡꯗ꯭ꯔꯣ ꯆꯥꯎꯕꯅ ꯑꯩꯁꯨ ꯆꯠꯅꯤꯡꯉꯦ ꯀꯥꯏꯗ ꯑꯩ ꯌꯥꯎꯁꯪ ꯌꯥꯎꯕ ꯐꯪꯍꯧꯗꯕꯁꯦ ꯊꯃꯣꯏꯁꯤ ꯆꯥꯛꯏꯅꯤ ꯑꯗꯣ ꯑꯩꯗꯤ ꯊꯥꯕꯜ ꯆꯣꯡꯕꯗꯤ ꯇꯜꯂꯤ ꯃꯃꯥꯡ ꯆꯍꯤꯗ ꯑꯩ ꯊꯥꯕꯜꯒ ꯈꯤꯔꯦ ꯑꯗꯨ ꯑꯣꯏꯔꯁꯨ ꯆꯠꯇꯤ ꯆꯠꯅꯤꯡꯉꯤ ꯅꯨꯄꯤ ꯐꯖꯕ ꯌꯦꯡꯅꯤꯡꯉꯦꯕ ꯑꯗꯣ ꯂꯝ ꯑꯗꯨꯃꯗꯤ ꯂꯥꯞꯄꯤ ꯍꯩ ꯅꯪꯕꯨ ꯂꯝꯗꯨꯕꯨ ꯈꯪꯕ꯭ꯔꯅꯦ ꯊꯥꯕꯜ ꯂꯩꯕ ꯃꯐꯝꯗꯣ ꯍꯣꯔꯦꯟ ꯅꯪ ꯈꯪꯒꯗ꯭ꯔꯕ ꯑꯃꯨꯛ ꯂꯝꯕꯤ ꯉꯥꯎꯗꯅꯅꯦ ꯇꯣꯝꯕꯅ ꯑꯁ ꯑꯗꯨꯏ ꯋꯥꯕꯨ ꯆꯠꯄꯨ ꯆꯠꯂꯗꯤ ꯂꯩꯔꯝꯕ ꯃꯤꯁꯤꯡꯗ ꯍꯪꯗꯅ ꯆꯠꯂꯒ ꯂꯣꯏꯔꯦ ꯀꯩꯅꯣ ꯊꯥꯕꯜ ꯆꯣꯡꯗꯣꯏ ꯃꯐꯝꯗꯣ ꯑꯗꯨꯒꯅꯦ ꯅꯛꯅꯅ ꯏꯁꯩꯁꯨ ꯂꯩ ꯍꯥꯏꯕꯅꯤꯅꯦ ꯑꯗꯨꯁꯨ ꯌꯦꯡꯉꯛꯁꯤ ꯆꯥꯎꯕꯅ ꯑꯁ ꯑꯁꯦꯡꯕꯩꯔꯣ ꯏꯁꯩ ꯑꯣꯏꯗꯤ ꯌꯥꯏ ꯍꯩ ꯑꯩꯒꯤ ꯄꯥꯝꯖꯕꯤꯅꯤ ꯀꯩꯅꯣ ꯊꯥꯕꯜ ꯆꯣꯡ ꯍꯩꯇ꯭ꯔꯁꯨ ꯖꯒꯣꯏꯗꯤ ꯃꯩꯅꯤ ꯀꯩꯅꯣ ꯑꯩꯗꯤ ꯑꯗꯨ ꯑꯣꯏꯗꯤ ꯂꯝ ꯐꯅ ꯂꯥꯞꯄꯁꯨ ꯆꯠꯇ ꯌꯥꯗ꯭ꯔꯦ ꯅꯪꯗꯤ ꯌꯥꯝꯅ ꯈꯪꯉꯤꯅꯦ ꯑꯩꯗꯤ ꯑꯃꯠꯇꯕꯨ ꯈꯪꯗꯦ ꯑꯗꯨꯕꯨ ꯅꯪꯅ ꯑꯩꯁꯦ ꯉꯥꯎꯁꯤꯟꯅꯕ ꯇꯝꯕꯤꯗꯅ ꯃꯥꯡꯗꯧꯔꯕꯅꯤ ꯇꯣꯝꯕ ꯄꯩꯅ ꯆꯥꯎꯕꯗ ꯌꯦꯡꯗꯨꯅ ꯂꯥꯛꯇꯅ ꯏꯟꯊꯣꯔꯛꯏ ꯆꯥꯎꯕꯁꯨ ꯅꯣꯐꯦꯠ ꯇꯧꯗꯨꯅ ꯑꯃꯨꯛ ꯍꯧꯒꯠꯂꯛꯂꯒ ꯇꯞꯅ ꯍꯥꯏꯔꯛꯏ ꯑꯗꯣ ꯒꯥꯔꯤꯁꯦ ꯄꯨꯒꯦ ꯍꯥꯏꯗꯧꯁꯨ ꯂꯝ ꯂꯥꯞꯈ꯭ꯔꯕꯅꯤꯅ ꯏꯄꯥ ꯑꯅꯤꯅꯁꯨ ꯌꯥꯔꯛꯇꯣꯏ ꯃꯥꯟꯗꯦꯍꯦ ꯇꯣꯝꯕꯅ ꯑꯗꯨꯅꯦ ꯌꯥꯔꯛꯇꯣꯏ ꯃꯥꯟꯗꯦ ꯀꯞꯁꯤꯟꯅꯒꯦꯁꯨ ꯀꯥꯟꯅꯔꯔꯣꯏ ꯑꯩꯈꯣꯏꯒꯤ ꯀꯗꯔ ꯂꯣꯏ ꯈꯪ ꯂꯩꯔꯕꯅꯤ ꯃꯣꯏꯅ ꯑꯗꯣ ꯁꯨꯃꯥꯏꯅ ꯇꯧꯁꯤꯔꯥ ꯂꯝꯗꯣ ꯑꯅꯛꯄꯗꯅꯤ ꯍꯥꯏꯔꯒꯅꯦ ꯊꯣꯛꯈ꯭ꯔꯁꯤꯔꯥ ꯌꯥꯎꯁꯪꯁꯨ ꯀꯣꯏꯍꯧꯗꯦ ꯏꯃꯥꯟꯅꯕ ꯍꯣꯏꯗ ꯆꯠꯂꯨꯒꯦ ꯍꯥꯏꯔꯒ ꯆꯠꯂꯁꯤ ꯆꯥꯎꯕꯅ ꯑꯩꯈꯣꯏ ꯑꯅꯤꯗꯤ ꯏꯃꯥꯟꯅꯕ ꯌꯥꯝ ꯇꯤꯟꯅꯕꯅꯤꯅꯀꯣ ꯇꯣꯝꯕꯅ ꯍꯣꯏꯅꯦ ꯑꯗꯨꯁꯨ ꯌꯥꯔꯔꯣꯏ ꯑꯗꯨꯗꯤ ꯑꯁꯦꯡꯕꯗꯨꯝ ꯍꯥꯏꯔꯁꯤ ꯑꯗꯨ ꯂꯝꯗꯨꯗꯤ ꯍꯥꯏꯗꯣꯛꯄ ꯌꯥꯗꯦꯀꯣ ꯑꯅꯛꯄꯗꯅꯤ ꯍꯥꯏꯗꯧꯅꯤ ꯂꯝꯒ ꯑꯁꯦꯡꯕ ꯍꯥꯏꯔꯨꯔꯕ ꯑꯩꯈꯣꯏ ꯑꯅꯤ ꯉꯁꯤ ꯀꯥꯗ ꯊꯣꯡ ꯂꯣꯟꯁꯤꯜꯂꯒ ꯊꯝꯒꯦ ꯍꯥꯏꯔꯛꯀꯅꯤ ꯆꯥꯎꯕꯅ ꯐꯔꯦꯅꯦ ꯕꯕꯥ ꯍꯣꯏꯅ ꯐꯥꯝꯗꯩ ꯍꯦꯛ ꯍꯜꯂꯛꯄꯒ ꯉꯔꯪ ꯉꯁꯤ ꯅꯪꯁꯨ ꯌꯥꯅꯕ ꯇꯧꯀꯣ ꯑꯩꯁꯨ ꯌꯥꯅꯕ ꯇꯧꯗꯣꯏꯅꯤ ꯆꯠꯂꯣ ꯅꯪꯁꯨ ꯅꯣꯏ ꯏꯃꯥꯗꯒꯤ ꯄꯩꯁꯥ ꯈꯔ ꯌꯥꯝꯅ ꯄꯤꯔꯣ ꯍꯥꯏꯁꯨ ꯑꯩꯁꯨ ꯕꯕꯥ ꯂꯥꯛꯇ꯭ꯔꯤꯉꯩꯁꯤꯗ ꯑꯃꯨꯛ ꯍꯥꯏꯍꯧꯔꯨꯈꯤꯒꯦ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯆꯥꯎꯕ ꯃꯌꯨꯝꯗ ꯆꯦꯟꯁꯤꯟꯈ꯭ꯔꯦ ꯇꯣꯝꯕꯁꯨ ꯍꯣꯠꯇꯅ ꯃꯌꯨꯝꯗ ꯆꯦꯟꯁꯤꯟꯈꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯃꯛ ꯃꯃꯥꯁꯤꯡꯗ ꯉꯔꯪ ꯉꯪꯗꯨꯅ ꯄꯩꯁꯥ ꯈꯔꯗꯤ ꯂꯧꯔꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯔꯥꯖꯀ ꯎꯀꯦꯟꯒꯁꯨ ꯐꯥꯔꯝꯗꯒꯤ ꯑꯌꯨꯛ ꯆꯥꯛ ꯆꯥꯅꯕ ꯃꯌꯨꯝꯗ ꯍꯜꯂꯛꯏ ꯃꯈꯣꯏ ꯍꯦꯛ ꯍꯜꯂꯛꯄꯗ ꯇꯣꯝꯕꯒ ꯆꯥꯎꯕꯒ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯅꯣꯛꯐꯦꯠꯀ ꯇꯧꯔꯒ ꯂꯦꯞꯇꯨꯅ ꯂꯩ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯧꯗꯨꯗ ꯐꯥꯔꯝꯗ ꯊꯕꯛ ꯁꯨꯔꯨꯔꯒ ꯋꯥꯅ ꯍꯜꯂꯛꯂꯤꯕ ꯃꯄꯥ ꯑꯅꯤꯗꯤ ꯃꯆꯥꯁꯤꯡꯒꯤ ꯃꯇꯧꯗꯨꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯔꯥꯖꯅ ꯀꯔꯤꯅꯣ ꯅꯣꯏ ꯑꯅꯤꯅ ꯇꯧꯔꯤꯁꯤꯅ ꯅꯣꯛꯁꯤꯟꯅꯗꯅꯒ ꯍꯩ ꯑꯩ ꯄꯩꯁꯥꯒ ꯂꯩꯇꯦꯀꯣ ꯇꯣꯝꯕꯅ ꯕꯕꯥ ꯄꯩꯁꯥꯒꯤ ꯅꯠꯇꯦꯕ ꯍꯣꯔꯦꯟ ꯊꯥꯕꯜ ꯆꯣꯡꯕ ꯆꯠꯂꯨꯒꯦ ꯍꯥꯏꯒꯦ ꯇꯧꯕꯅꯤ ꯌꯥꯝꯅ ꯅꯛꯏ ꯂꯥꯞꯇꯦꯕ ꯆꯠꯂꯨꯒꯦꯀꯣ ꯔꯥꯖꯅ ꯍꯩ ꯌꯥꯔꯣꯏ ꯏꯁ ꯊꯥꯕꯜ ꯆꯣꯡꯕ ꯀꯥꯏ ꯅꯪꯒꯤ ꯊꯥꯕꯜ ꯈꯨꯆꯣꯡꯗꯣ ꯑꯩꯅ ꯈꯪꯏ ꯃꯃꯥꯡ ꯆꯍꯤꯗꯅꯤꯅꯦ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯊꯥꯕꯜꯗ ꯑꯩꯅꯗꯤ ꯏꯀꯥꯏꯖꯩ ꯂꯩꯀꯥꯏ ꯅꯤꯄꯥꯅ ꯂꯩꯀꯥꯏꯒꯤ ꯊꯥꯕꯜ ꯆꯣꯡꯕ ꯌꯥꯎꯕ ꯍꯧꯅꯗꯦ ꯌꯥꯎꯔꯨꯅꯨ ꯍꯥꯏꯕꯗ ꯃꯈꯣꯏ ꯑꯅꯤꯅ ꯉꯝꯗꯅ ꯌꯥꯎꯔꯦ ꯑꯗꯨꯒꯗꯤ ꯏꯁ ꯊꯥꯕꯜꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤꯈꯛ ꯆꯣꯡꯅꯕ ꯁꯤꯟꯕ ꯊꯥꯕꯜꯁꯤꯃꯛ ꯃꯉꯥꯏꯈ꯭ꯔꯦꯅꯦ ꯑꯃꯨꯛ ꯇꯣꯏꯕ ꯃꯈꯣꯏ ꯑꯅꯤ ꯈꯛꯇ ꯃꯈꯨꯠꯁꯦ ꯄꯥꯏꯅꯔꯒ ꯆꯣꯡꯕꯅꯤ ꯎꯪꯕꯅꯤ ꯈꯨꯆꯣꯡꯃꯛꯅꯒ ꯀꯥꯎꯆꯦꯡꯅ ꯐꯤꯗ꯭ꯔꯤꯡ ꯆꯣꯡꯕꯁꯤ ꯃꯉꯥꯏꯈ꯭ꯔꯦ ꯃꯈꯣꯏ ꯑꯅꯤꯒꯤ ꯈꯨꯆꯣꯡꯗꯨꯗ ꯂꯩꯁꯥꯕꯤꯈꯩꯗꯤ ꯀꯥꯏꯗꯨꯅ ꯆꯦꯜꯂꯕꯅꯤꯅꯦ ꯂꯩꯁꯥꯕꯤ ꯆꯦꯟꯈꯤꯕꯗꯨꯗꯤ ꯇꯣꯛꯈ꯭ꯔꯣ ꯊꯥꯕꯜ ꯆꯣꯡꯕꯗꯨꯒꯤ ꯃ꯭ꯌꯨꯖꯤꯛ ꯇꯧꯔꯤꯕ ꯕꯦꯟ ꯄꯥꯔꯇꯤꯗꯨ ꯐꯥꯎꯕ ꯁꯥꯎꯅꯤꯡꯃꯟꯈꯤꯗꯅ ꯃꯁꯥꯒꯤ ꯄꯣꯠꯇꯨ ꯌꯣꯝꯁꯤꯟꯅꯔꯒ ꯆꯠꯈꯤꯒꯦ ꯇꯧꯕꯗ ꯃꯌꯥꯝ ꯆꯪꯗꯅ ꯈꯝꯅꯔꯤꯕꯅꯤ ꯏꯁ ꯃꯇꯝꯗꯨꯗ ꯑꯩꯅ ꯏꯀꯥꯏꯈꯤꯕꯗꯨꯗꯤ ꯃꯤꯔꯛ ꯅꯥꯔꯛ ꯌꯦꯡꯉꯒ ꯌꯨꯝꯗ ꯆꯦꯜꯂꯛꯏꯕꯅꯤꯅꯦ ꯌꯥꯔꯣꯏ ꯅꯈꯣꯏ ꯑꯅꯤ ꯊꯥꯕꯜ ꯆꯣꯡꯕ ꯆꯠꯄ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯍꯥꯏꯁꯤꯅꯤ
ꯅꯍꯥꯟꯒꯤꯗꯨꯕꯨ ꯑꯩꯈꯣꯏ ꯂꯩꯀꯥꯏ ꯑꯣꯏꯕꯒꯤ ꯇꯧ ꯃꯤꯒꯤ ꯂꯩꯀꯥꯏꯗꯗꯤꯅꯦ ꯏꯁ ꯅꯣꯏ ꯑꯅꯤ ꯃꯤꯅ ꯐꯨꯕꯤꯔꯒ ꯊꯥꯔꯛꯀꯅꯤ ꯊꯥꯕꯜ ꯆꯣꯡꯕ꯭ꯔꯥ ꯍꯥꯏꯌꯨ ꯅꯈꯣꯡ ꯇꯦꯛꯂꯒ ꯍꯜꯂꯛꯀꯅꯤ ꯑꯩꯗꯤ ꯍꯥꯏꯕꯤꯔꯤꯁꯤꯅꯤꯀꯣ ꯏꯆꯥꯅꯤ ꯀꯥꯏꯅ ꯍꯥꯏꯕ ꯉꯝꯖꯔꯣꯏ ꯑꯩꯗꯤ ꯏꯀꯥꯏꯀꯣ ꯇꯣꯝꯕꯅ ꯑꯁ ꯀꯗꯥꯏꯒꯤ ꯋꯥꯅꯣ ꯑꯁꯤꯕꯨ ꯑꯩꯈꯣꯏ ꯑꯅꯤꯅ ꯆꯣꯡꯉꯤꯗꯣ ꯃꯣꯗꯔꯟ ꯈꯨꯆꯣꯡꯅꯤ ꯑꯩꯈꯣꯏ ꯂꯩꯀꯥꯏꯁꯤꯗ ꯂꯋꯥꯏ ꯑꯣꯏꯕꯒꯤ ꯑꯩꯈꯣꯏ ꯊꯥꯕꯜ ꯈꯨꯆꯣꯡꯗꯣ ꯈꯪꯖꯗ ꯇꯧꯔꯤꯅꯤ ꯊꯥꯕꯜ ꯆꯣꯡꯕ ꯍꯥꯏꯁꯦ ꯈꯨꯠ ꯄꯥꯏꯅꯗ ꯌꯥꯗꯦ ꯍꯥꯏꯕ ꯂꯩꯄꯣꯠꯇꯦ ꯆꯣꯡꯅꯤꯡꯕ ꯀꯨꯁꯤꯗ ꯆꯣꯡꯒꯗꯕꯅꯤ ꯌꯥꯔꯦ ꯑꯗꯨ ꯌꯥꯗꯨ ꯇꯣꯛꯑꯣ ꯑꯗꯣ ꯆꯠꯂꯨꯒꯦꯕ ꯌꯥꯎꯁꯪꯁꯨ ꯃꯄꯥꯟ ꯑꯃꯠꯇ ꯊꯣꯛꯍꯟꯗꯕ ꯅꯠꯇ꯭ꯔꯣ ꯑꯣꯀꯦꯅ ꯍꯣꯏꯅꯦ ꯍꯥꯏꯒꯨꯝꯗꯅ ꯅꯕꯥꯅꯤ ꯍꯟꯗꯛ ꯌꯥꯎꯁꯪꯁꯦ ꯌꯥꯎꯕ ꯐꯪꯍꯧꯗ꯭ꯔꯕꯅꯤ ꯑꯗꯣ ꯂꯝ ꯑꯔꯥꯞꯄꯗꯗꯤ ꯆꯠꯂꯨꯅꯨꯀꯣ ꯆꯥꯎꯕꯅ ꯆꯠꯂꯣꯏꯕ ꯌꯥꯝꯅ ꯅꯛꯏ ꯅꯛꯄꯗꯨꯗ ꯑꯩꯈꯣꯏꯁꯨ ꯆꯣꯡꯉꯨꯒꯦ ꯇꯧꯕꯅꯤꯗ ꯔꯥꯖꯅ ꯐꯔꯦ ꯌꯥꯎꯁꯪ ꯂꯣꯏꯈ꯭ꯔꯒ ꯆꯣꯡꯕ ꯊꯥꯕꯜꯁꯦ ꯃꯤꯗꯤ ꯌꯥꯝ ꯆꯤꯟꯕꯅꯤꯀꯣ ꯃꯤꯌꯥꯝꯗꯨ ꯆꯪꯗꯅ ꯅꯣꯏ ꯑꯅꯤꯗ ꯐꯨꯗꯔꯛꯑꯗꯤ ꯃꯑꯣꯡꯗꯤ ꯇꯥꯔꯣꯏ ꯍꯩ ꯐꯣꯟꯒꯗꯤ ꯇꯧꯔꯛꯀꯅꯨꯀꯣ ꯂꯧꯕ ꯂꯥꯛꯄꯒ ꯉꯝꯖꯔꯣꯏ ꯁꯤ ꯍꯥꯏꯔꯝꯗꯨꯅ ꯔꯥꯖ ꯅꯣꯛꯇꯅ ꯆꯪꯈ꯭ꯔꯤ ꯑꯣꯀꯦꯟ ꯈꯛꯇ ꯉꯥꯏꯍꯧꯔꯤ ꯃꯄꯥ ꯆꯪꯈ꯭ꯔꯕꯗ ꯇꯣꯝꯕꯅ ꯑꯣꯀꯦꯟꯒꯤ ꯃꯅꯥꯛꯇ ꯆꯪꯁꯟꯗꯨꯅ ꯇꯞꯅ ꯍꯥꯏꯔꯛꯏ ꯀꯀꯥ ꯒꯥꯔꯤ ꯄꯨꯒꯦꯀꯣ ꯑꯣꯀꯦꯅ ꯂꯝꯗꯣ ꯅꯛꯏ ꯍꯥꯏꯕꯗꯥꯏꯅꯦ ꯅꯣꯏꯕꯣ ꯈꯣꯡꯅ ꯆꯠꯂꯨ ꯒꯥꯔꯤ ꯐꯖꯅꯁꯨ ꯊꯧꯕ ꯍꯩꯇꯕ ꯅꯣꯏꯅ ꯒꯥꯔꯤ ꯄꯨꯕ ꯌꯥꯔꯣꯏ ꯆꯥꯎꯕꯅ ꯕꯕꯥ ꯍꯣꯏꯅ ꯊꯧꯍꯟꯗꯕꯒꯤ ꯍꯩꯇ꯭ꯔꯤꯅꯤ ꯑꯩꯈꯣꯏ ꯇ꯭ꯌꯨꯁꯟ ꯆꯠꯄꯗ ꯑꯃꯨꯛꯇꯤ ꯄꯨꯏꯗꯨꯗꯤ ꯕꯕꯥ ꯍꯣꯏ ꯂꯩꯇꯕ ꯃꯇꯝꯗꯁꯨ ꯑꯩꯈꯣꯏ ꯇꯨꯃꯤꯟ ꯊꯧꯕ ꯇꯝꯃꯤꯅ ꯑꯣꯀꯦꯅ ꯅꯣꯏ ꯑꯅꯤꯒꯤꯁꯦ ꯔꯥꯖꯇꯗꯤ ꯀꯤꯔꯒ ꯑꯩꯉꯣꯟꯗꯗꯤ ꯀꯤꯗꯗꯅ ꯍꯥꯏꯔꯛꯏꯕꯅꯤꯅꯦ ꯇꯣꯝꯕꯅ ꯑꯗꯨꯏ ꯅꯠꯇꯦꯕ ꯀꯀꯥ ꯕꯕꯥꯗ ꯍꯥꯏꯔꯗꯤ ꯌꯥꯔꯛꯑꯔꯣꯏ ꯇꯧꯕꯅꯤ ꯅꯛꯄꯕꯨꯗꯤ ꯅꯛꯏ ꯑꯗꯣ ꯊꯥꯕꯜ ꯆꯣꯡꯉꯨꯔꯒ ꯍꯣꯔꯦꯟ ꯈꯣꯡꯅ ꯑꯃꯨꯛ ꯍꯜꯂꯛꯄꯗꯣ ꯇꯟ ꯇꯧꯕꯅꯦꯕ ꯑꯣꯀꯦꯅ ꯐꯔꯦ ꯉꯁꯤ ꯈꯛꯇꯅꯤꯀꯣ ꯒꯥꯔꯤ ꯃꯆꯥ ꯈꯔ ꯅꯨꯡꯉꯥꯏꯕꯁꯦ ꯑꯁꯤ ꯑꯣꯏꯅ ꯄꯨꯔꯣ ꯑꯃꯁꯤꯗꯤ ꯈꯔ ꯅꯨꯡꯉꯥꯏꯇ꯭ꯔꯕꯅꯤ ꯑꯁꯤꯅ ꯑꯩꯈꯣꯏꯅ ꯐꯥꯔꯝ ꯆꯠꯄꯗ ꯄꯨꯔꯒꯦ ꯑꯣꯀꯦꯟꯒꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯇꯣꯝꯕꯒ ꯆꯥꯎꯕꯒꯗꯣ ꯌꯦꯡꯅꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯤ ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯗꯨꯗ ꯃꯈꯣꯏ ꯑꯅꯤ ꯃꯐꯤ ꯅꯥꯟꯅ ꯁꯦꯠꯇꯨꯅ ꯊꯣꯛꯂꯛꯏ ꯃꯈꯣꯏ ꯑꯅꯤꯕꯨ ꯎꯔꯒ ꯇꯣꯝꯕꯒꯤ ꯃꯃꯥ ꯇꯔꯨꯅ ꯍꯥꯏꯔꯛꯂꯤ ꯏꯆꯥ ꯑꯅꯤꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯐꯖꯔꯦꯗ ꯂꯩꯁꯥꯕꯤ ꯃꯌꯥꯝꯅ ꯌꯨꯝꯗ ꯑꯃꯨꯛ ꯏꯟꯅꯔꯛꯇꯅꯅꯦ ꯇꯣꯝꯕꯅ ꯍꯣꯏ ꯏꯃꯥ ꯈꯔ ꯑꯗꯨꯝ ꯂꯩꯔꯛꯀꯅꯤ ꯍꯣꯔꯦꯟꯗꯤ ꯆꯥꯛꯇꯣ ꯈꯔ ꯌꯥꯝ ꯊꯣꯡꯉꯨ ꯃꯤ ꯍꯜꯂꯛꯇꯣꯏ ꯃꯥꯜꯂꯦ ꯁꯤ ꯍꯥꯏꯗꯅ ꯇꯣꯝꯕꯒ ꯆꯥꯎꯕꯒ ꯃꯌꯥ ꯍꯤꯒꯠꯇꯨꯅ ꯅꯣꯛꯏ ꯃꯗꯨꯗ ꯆꯥꯎꯕꯒꯤ ꯃꯃꯥ ꯄ꯭ꯔꯤꯌꯥꯅ ꯆꯠꯊꯣꯛꯎꯀꯣ ꯅꯁꯛꯁꯤꯡꯁꯤꯒ ꯀꯩꯅꯣ ꯅꯣꯏꯕꯨ ꯊꯥꯕꯜ ꯆꯣꯡꯕ ꯆꯠꯇꯣꯏꯅꯤ ꯍꯥꯏꯕꯗꯥꯏꯅꯦ ꯊꯥꯕꯜꯗꯤ ꯍꯣꯔꯦꯟ ꯃꯝꯃꯀꯥꯟꯗ ꯊꯦꯡꯅ ꯍꯧꯗꯣꯏ ꯑꯣꯏꯔꯝꯒꯅꯤꯅꯦ ꯑꯗꯨꯒ ꯅꯣꯏꯅ ꯅꯨꯃꯤꯠ ꯐꯥꯎ ꯇꯥꯗ꯭ꯔꯤꯉꯩꯁꯤꯗ ꯆꯠꯂꯒ ꯀꯩꯗꯧꯔꯨꯒꯦ ꯍꯥꯏꯕꯅꯣ ꯊꯥꯕꯜꯒꯤ ꯋꯥ ꯌꯨꯡꯕꯗꯨ ꯅꯣꯏꯁꯨ ꯌꯥꯎꯔꯨꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯊꯥꯕꯜ ꯆꯣꯡꯕ ꯌꯥꯎꯒꯗꯕ ꯂꯩꯁꯥꯕꯤ ꯐꯥꯎꯕ ꯀꯦꯕ ꯍꯧꯔꯝꯈꯤꯔꯣꯏꯅꯦ ꯆꯥꯎꯕꯅ ꯂꯝꯗꯣ ꯂꯥꯞꯄꯤ ꯑꯗꯨꯏꯅꯤ ꯄ꯭ꯔꯤꯌꯥꯅ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯅꯣꯏꯕꯨ ꯉꯁꯥꯏꯗꯤ ꯏꯅꯛꯅꯩ ꯍꯥꯏꯕꯗꯥꯏꯅꯦ ꯆꯥꯎꯕ ꯋꯥ ꯁꯣꯏꯔꯦ ꯈꯟꯗꯨꯅ ꯑꯃꯨꯛ ꯄꯔꯞ ꯁꯦꯝꯗꯣꯔꯛꯏ ꯊꯥꯕꯜ ꯃꯐꯝ ꯑꯗꯨꯕꯨꯗꯤ ꯅꯛꯄ ꯑꯗꯨ ꯈꯔ ꯀꯣꯏꯔꯨꯒꯦ ꯇꯧꯕꯅꯦꯕ ꯏꯃꯥ ꯌꯥꯔꯦꯁꯦ ꯑꯩꯈꯣꯏ ꯆꯠꯂꯒꯦ ꯇꯔꯨꯅ ꯉꯥꯏꯈꯣ ꯃꯅꯝꯒ ꯅꯝꯈꯤꯒꯦ ꯆꯥꯎꯕꯒ ꯇꯣꯝꯕꯒꯗꯨ ꯃꯈꯣꯏꯒꯤ ꯃꯃꯥꯅ ꯃꯅꯝ ꯅꯝꯕꯤꯔꯕ ꯃꯇꯨꯡꯗ ꯒꯥꯔꯤ ꯃꯆꯥꯗꯨ ꯏꯟꯊꯣꯛꯂꯒ ꯊꯧꯗꯨꯅ ꯅꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ ꯃꯆꯥꯁꯤꯡꯅ ꯆꯠꯈꯤꯕꯗꯨ ꯌꯦꯡꯂꯒ ꯇꯔꯨꯅ ꯍꯥꯏꯔꯤ ꯃꯄꯥꯁꯤꯡꯅ ꯐꯥꯔꯝꯗ ꯂꯩꯔꯤꯉꯩ ꯆꯠꯍꯧꯔꯒꯦꯅ ꯆꯠꯂꯤ ꯃꯥꯜꯂꯦꯅꯦ ꯃꯣꯏꯒꯤꯁꯦ ꯃꯃꯥ ꯑꯩꯈꯣꯏꯗꯤ ꯃꯈꯣꯏꯅ ꯀꯤꯕꯤꯕꯒ ꯅꯠꯇꯦ ꯃꯄꯥꯇꯅꯤ ꯀꯤꯔꯤꯕ ꯄ꯭ꯔꯤꯌꯥꯅ ꯑꯗꯨꯕꯨꯗꯤ ꯃꯃꯥ ꯃꯄꯥ ꯑꯅꯤꯃꯛ ꯀꯤꯔꯗꯤ ꯀꯥꯏꯗ ꯌꯥꯔꯅꯤ ꯑꯩꯈꯣꯏꯗ ꯃꯣꯏꯅ ꯀꯤꯗ꯭ꯔꯤꯁꯦ ꯑꯩꯗꯤ ꯑꯃꯔꯣꯝꯗ ꯐꯩ ꯈꯜꯂꯤ ꯃꯈꯣꯏꯒꯤ ꯑꯔꯣꯟ ꯑꯊꯨꯞ ꯑꯄꯥꯝ ꯄꯥꯝꯗ ꯑꯩꯈꯣꯏꯗꯗꯤ ꯂꯣꯏꯅ ꯍꯦꯛꯇꯃꯛ ꯀꯣꯏꯗꯅ ꯍꯥꯏꯕ ꯉꯝꯃꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅꯁꯨ ꯃꯈꯣꯏꯒꯤ ꯑꯄꯥꯝ ꯄꯥꯝꯗꯗꯣ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯉꯤꯗꯅ ꯇꯔꯨꯅ ꯍꯣꯏꯅꯦ ꯑꯗꯨꯕꯨꯗꯤ ꯆꯨꯝꯃꯤ ꯍꯣꯏꯗ ꯏꯟꯈꯠꯂꯛꯄ ꯃꯇꯝꯁꯤꯗ ꯈꯔ ꯂꯥꯡꯖꯕꯕꯨ ꯑꯩꯈꯣꯏꯁꯨ ꯂꯩꯁꯥꯔꯤꯉꯩꯗ ꯌꯥꯝꯅ ꯂꯥꯡꯂꯛꯏꯗꯨꯅꯤ ꯊꯥꯕꯜꯀꯥꯁꯤꯗꯤ ꯅꯣꯡꯃꯇ ꯂꯦꯝꯅ ꯊꯥꯕ ꯅꯠꯇꯦ ꯄ꯭ꯔꯤꯌꯥꯅ ꯍꯣꯏꯅꯦ ꯃꯇꯝꯗꯣ ꯅꯨꯡꯉꯥꯏꯕꯅꯤꯗ ꯅꯨꯡꯊꯤꯜꯗꯒꯤ ꯀꯦꯕꯒ ꯍꯧꯗꯅ ꯃꯈꯣꯏꯅ ꯊꯥꯕꯜ ꯆꯠꯈꯤꯕꯁꯤ ꯎꯔꯒ ꯑꯩꯁꯨ ꯊꯥꯕꯜꯒ ꯆꯣꯡꯅꯤꯡꯉꯛꯏꯗ ꯇꯔꯨ ꯅꯣꯛꯂꯒ ꯑꯗꯨ ꯑꯣꯏꯔꯒꯅꯅꯦ ꯑꯩꯈꯣꯏꯅꯤꯁꯨ ꯃꯄꯥꯁꯤꯡꯗꯣ ꯐꯥꯔꯝꯗꯒꯤ ꯂꯥꯛꯂꯒ ꯁꯨꯃꯥꯡꯁꯤꯗ ꯍꯦꯛ ꯆꯣꯡꯂꯁꯤꯔꯣ ꯄ꯭ꯔꯤꯌꯥꯅ ꯑꯗꯨꯁꯨ ꯌꯥꯏꯅꯦ ꯂꯩꯀꯥꯏ ꯀꯨꯝꯍꯩ ꯑꯣꯏꯔꯒ ꯆꯣꯞꯄꯒ ꯆꯣꯡꯂꯁꯤ ꯑꯁꯨꯛ ꯌꯥꯝꯅ ꯆꯣꯡꯅꯤꯡꯉꯁꯤꯕꯣ ꯁꯤ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏ ꯑꯅꯤꯁꯨ ꯅꯣꯛꯇꯅ ꯋꯥꯔꯤ ꯁꯥꯏ
ꯁꯣꯝꯗꯅ ꯇꯣꯝꯕꯒ ꯆꯥꯎꯕꯒꯗꯤ ꯆꯠꯊꯣꯛꯇꯅ ꯆꯠꯄꯁꯤꯗ ꯌꯥꯝꯅ ꯍꯔꯥꯎꯅ ꯅꯣꯛꯅꯣꯛꯇꯅ ꯒꯥꯔꯤ ꯈꯛꯇ ꯌꯥꯡꯅ ꯊꯧꯗꯨꯅ ꯆꯠꯂꯤ ꯊꯥꯕꯜ ꯆꯣꯡꯒꯗꯧꯔꯤꯕ ꯃꯐꯝ ꯑꯗꯨꯗꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯂꯥꯞꯄ ꯑꯣꯏꯕꯅ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯝꯗꯣ ꯌꯧꯅꯕ ꯒꯥꯔꯤꯗꯨ ꯁꯨꯡꯂꯦꯞ ꯂꯦꯞꯇꯅ ꯊꯧꯗꯨꯅ ꯆꯠꯂꯤ ꯆꯥꯎꯕꯅ ꯑꯩ ꯅꯨꯄꯤ ꯑꯃꯇ ꯀꯣꯏꯒꯤꯅꯦ ꯆꯥꯎꯕꯅ ꯑꯩ ꯅꯨꯄꯤ ꯑꯃꯇꯪ ꯀꯣꯏꯅꯤꯡꯉꯦꯕ ꯍꯣꯔꯦꯟꯅꯦ ꯃꯁꯛ ꯐꯖꯕ ꯅꯨꯄꯤꯒ ꯌꯥꯎꯔꯗꯤ ꯅꯪ ꯑꯃꯨꯛꯇꯪ ꯍꯥꯏꯅꯕꯤꯌꯨꯀꯣ ꯇꯣꯝꯕꯅ ꯍꯥꯏꯅꯕꯤꯒꯦ ꯅꯈꯨꯠꯇ ꯊꯤꯜꯂꯣ ꯑꯄꯥꯝꯕꯗ ꯍꯥꯏꯌꯨ ꯑꯩ ꯂꯩꯔꯤ ꯀꯩꯗꯧꯔꯒꯦ ꯑꯗꯣ ꯅꯪꯒꯤ ꯍꯥꯏꯕ ꯆꯪꯕꯗ ꯅꯨꯄꯤꯗꯨꯅ ꯑꯩꯉꯣꯟꯗ ꯑꯣꯏꯅ ꯄꯥꯝꯁꯤꯜꯂꯛꯑꯗꯤ ꯑꯩ ꯈꯪꯗꯦꯀꯣ ꯃꯗꯨꯃꯗꯤ ꯑꯩꯅ ꯂꯥꯟꯕ ꯅꯠꯇꯦꯍꯦ ꯆꯥꯎꯕꯅ ꯑꯗꯨꯗꯩꯗꯤ ꯅꯃꯥꯏꯗꯨꯗ ꯈꯨꯖꯤꯟꯁꯤꯅ ꯍꯦꯛ ꯈꯣꯠꯇꯠꯂꯛꯀꯅꯤ ꯇꯣꯝꯕꯅ ꯈꯣꯠꯇꯠꯂꯛꯎꯅꯦ ꯅꯪꯗꯤ ꯑꯩꯒꯤ ꯐꯖꯕꯁꯤꯗ ꯆꯥꯛꯆꯕꯅꯤꯅ ꯍꯧꯖꯤꯛ ꯑꯩꯒꯤ ꯃꯥꯏꯗꯒ ꯂꯥꯝꯃꯗꯤꯅꯦ 이반이 그리 바이타라니 토렌가이도 구닥시다 란도이 가리 타오리시 아이너니까 낭기 시바 힝바 하이버세 아이기 콧다니 하우직 레이시 우싯다버가 도저락션 타다람자니 싸우면 이스 마네 가리 타오 카라 하이버시다 우싯다나가 타오리 타다라무냐 아이니 엑시바가 낭원도 오이나 아이나 땀나버디 예무는 시 하이나두나 싸우버나 가리 타오리바 또먹이 마샴도 빠이 마두다 또마나 아이 까이노 삼다 빠이리두보 보스가 로이 까이바 타레 싸우버나 아이 타다람니 하이다이냐 타다라모 낭쇼 야우나 나 삼티 빠이르게 싱타도잉 또마나 아스타도바 파기도우님 낭음아 누피드기 카라키디 헬레 아쇼나 낭나두나 가리 타우도나 락바다 가도움다기노 칸데 ꯃꯈꯣꯏꯕꯨ ꯃꯁꯛ ꯈꯪꯕ ꯃꯈꯣꯏꯒꯤ ꯂꯦꯡꯒꯥ ꯑꯣꯏꯒꯗꯕ ꯅꯤꯄꯥ ꯃꯆꯥ ꯈꯔꯅ ꯃꯈꯣꯏꯕꯨ ꯀꯧꯔꯛꯂꯤ ꯑꯩ ꯇꯣꯝꯕ ꯆꯥꯎꯕ ꯉꯥꯏꯈꯣꯅꯦ ꯇꯣꯝꯕꯁꯨ ꯀꯧꯔꯤꯕꯗꯨ ꯇꯥꯔꯗꯨꯅ ꯒꯥꯔꯤꯗꯨ ꯀꯟꯅ ꯊꯧꯔꯝꯕꯗꯒꯤ ꯈꯖꯤꯛꯇꯪ ꯇꯞꯊꯔꯒ ꯍꯥꯏꯔꯛꯏ ꯀꯅꯥꯅꯣ ꯍꯧꯖꯤꯛ ꯃꯤ ꯃꯥꯟꯕ ꯑꯃꯅ ꯀꯧꯔꯤꯗꯨꯕꯣ ꯀꯗꯣꯝꯗꯩꯅꯣ ꯆꯥꯎꯕꯅ ꯑꯁꯤ ꯂꯩꯔꯦ ꯑꯩꯈꯣꯏ ꯁ꯭ꯀꯨꯜꯒꯤ ꯄꯛꯇꯕ ꯅꯤꯄꯥꯁꯤꯡꯗꯨꯅꯤ ꯇꯣꯝꯕꯅ ꯑꯣ ꯃꯈꯣꯏꯅ ꯃꯤꯒꯤ ꯃꯥꯜꯂꯒ ꯁꯛꯅ ꯃꯣꯡꯀꯤꯒꯤ ꯁꯥꯒꯩ ꯃꯥꯟꯕꯁꯤꯡꯁꯤꯔꯣ ꯅꯨꯄꯥ ꯃꯆꯥꯁꯤꯡꯗꯨꯁꯨ ꯒꯥꯔꯤ ꯃꯆꯥ ꯑꯃꯃꯝꯗ ꯃꯈꯣꯏ ꯑꯅꯤ ꯑꯍꯨꯝ ꯇꯣꯡꯗꯨꯅ ꯃꯈꯣꯏꯒꯤ ꯒꯥꯔꯤꯗꯨꯒ ꯈꯝꯕ꯭ꯔꯥꯡꯅꯅ ꯊꯧꯔꯒ ꯍꯥꯏꯔꯛꯏ ꯀꯥꯏ ꯆꯠꯂꯤꯅꯣ ꯅꯣꯏꯅꯤꯕꯣ ꯇꯣꯝꯕꯅ ꯊꯥꯕꯜ ꯆꯠꯂꯤꯅꯤꯅꯦ ꯅꯨꯄꯥ ꯃꯆꯥꯗꯨꯅ ꯑꯩꯈꯣꯏꯁꯨꯅꯤꯅꯦ ꯂꯥꯛꯑꯣ ꯑꯗꯨꯗꯤ ꯆꯠꯃꯤꯟꯅꯈ꯭ꯔꯁꯤ ꯇꯣꯝꯕꯅ ꯐꯔꯦꯅꯦ ꯅꯣꯏ ꯃꯥꯡꯗ ꯊꯧꯔꯣ ꯑꯩꯈꯣꯏꯗꯤ ꯂꯝꯗꯨ ꯄꯥꯛꯅ ꯈꯪꯗꯦ ꯅꯣꯏ ꯇꯨꯡ ꯏꯟꯅꯔꯛꯑꯒꯦ ꯅꯨꯄꯥ ꯃꯆꯥꯗꯨꯅ ꯍꯣꯏ ꯏꯟꯅꯔꯛꯑꯣ ꯅꯣꯏꯅꯕꯨ ꯂꯝꯗꯤ ꯀꯃꯥꯏ ꯈꯪꯅꯦ ꯁꯨꯡꯆꯠꯁꯤ ꯆꯠꯊꯣꯛꯇꯦ ꯁꯦ ꯅꯌꯥꯝꯕꯒꯤ ꯇꯨꯡ ꯏꯟꯅꯔꯣꯀꯣ ꯁꯤ ꯍꯥꯏꯔꯝꯗꯨꯅ ꯃꯈꯣꯏ ꯂꯥꯛꯃꯤꯟꯅꯕ ꯒꯥꯔꯤꯁꯤꯡꯗꯨ ꯃꯈꯣꯏ ꯑꯅꯤꯗ ꯅꯣꯛꯁꯜꯂꯝꯂꯒ ꯌꯥꯡꯅ ꯊꯧꯅꯈ꯭ꯔꯦ ꯃꯗꯨꯗ ꯇꯣꯝꯕ ꯁꯥꯎꯅ ꯃꯨꯔꯨꯝ ꯁꯣꯜꯂꯤ ꯒꯥꯔꯤꯁꯤꯅ ꯃꯀꯣꯛꯁꯤꯡꯁꯤꯗ ꯆꯣꯡꯈꯠꯂꯒ ꯊꯧꯈꯤꯕ ꯂꯋꯥꯏꯒ ꯄꯥꯏꯊꯣꯛꯅꯅꯤꯡꯉꯣꯏ ꯁꯥꯎꯕꯅ 이스 액티바시는 미 막곡다 정칼라가 타오도이바 바자라니 도마나 석다싱세 얌는 농시담 싸우거나 아두부디 까인 싹엄바다 라이모이다 하나 빠이 하이니 까인 아두나디에 마포옥시마게 좀 그랭 라우드네 라이타바 도마나 낭나 얌나 캉이바 하 미 싸우모두부 앙앙기 마망두다 라이모이가 탐나브로 싸우거나 아두디 캉데 거기 쿠킹시가 싸나르니나 좀 하이웨고하니 아도 모이 탱나바세 퍼디 람비디 ngawrot asumna makhoi anisu mamanaba singdugi matung innaduna garidu sum thauduna lakpada numitte pungta takre adubu lamdudi yaude adu makhoi su garidu thaubadi leptabana usil nasinna hogjiktada thabal songadoriba lampakto yaure maiga ngana thanduna band party su laktuna isaiga tharaga mi khara tinba horamdri khara ngalliba oibana thabal songbadi horamdri thabal mafam yaurabada mamanaba singdodi makhoi thokpa lainakre makhoi ani su machi amada leptuna thabal songbudu horakpa ngai ngaihaki matung tapna mi yam khalakli laikai dugi laisabi singsu machum tana kihinaduna thoknarakli saubaga tombaga su laisabi singduda yengduna makhoina apamba phajaba khalli adubu laisabi singadudi makhoidigi ahal oiba ngaktani laisabi mapung loina pharaba ngakta oina tawi makhoigi lengadi pangnabu thorakti asumna thabal songbudu su horakli thabal songba hek haubaga tombadi senchinduna hek haubadigi songba yaukri
Nipi amada amuk pai tauduna yamna nungaina thabaldo songli thabal yengliba al amal laikai dugi mausingdusu tombagi mataududa noktana yengli saubudi thabal songba kaya haitabaga mamangi makhoi laikai gi thabal thokhiba thodoktuga tandana thabal songbodu yaudi mana pamjaba nupi ama thiribani haidana mangakto thangattana nipi singduda yengli asumna sum yenglakpada masak matau fazaba nipi macha ama thabal songlibaduda yauraklibadu ui nupidu ubada sauba maya kaduna nipiduda yengli adubu kadomdagino khangde nipa ama prap changsilaklaga nipidugi makhoto paiduna thabal songbodu yaukre nipidu sumangonda pairakliba nipa aduda yengduna noktana thabal songli madu ubada saubado kadomdagi lakpa machingno khangde mana pamjaba nipi ama ngasai thijaраklaga hausikta phangjabada ngairingaisida nipa amana mana pamjariba nipi aduga wariga sakhibadudadi sauninglaktuna prap changsilaga nipa aduga gi makhoto fathadatuna nipi dugi makhoto ta pairaga yam postana nokfet ka tauduna nipi duda unchelaga hairi mingkai kauge sile kai sidagiro aigi ming sawa kawi khangasi yabro nupi ju tingak saubadi yeng saubadi mondaga nungaina nipi duda munna yengduna lairingai magi tungdagi nasai nipi duga thabal songminara manipa aduna saubagi mangakto fatko laga puthokre sauba sukarino khanna nipa dugi makhoto lokthokna bahoni adubu nipa adudi masamo yamna faba oibana mangunda kolibadu lokthokpa ngamdre thabal songphamdudagi puthoraklaga saubabu mi khara hangba lampaktugi kachilamade pusalaktuna nipa aduna saubada yengduna hairi hai nang yam phawbra kai pamge phunasi haibro sabet lauba angang nangnasu aingondu sitabaga saragana saubana kainu yamba thabal thatpagibu adug yamna sauba hongnabro nupido aina pamdana koigine tawri kaidorage do nupa adudi saubugi wangang sangangduda hena saukhidana prap changsilaklaga saubugi fruit to faidana hairi o nangi sidi tasengna aibu usitadana tawri ne nangna koigine tawri bani pido aina koiri bani pini ne khangedana saubusu nipa adugi wadu tabada marai siklaga nipa aduna mangonda pairakliba makhodo tapna lokthokhtuna hairi ye aidi khangudre yamba sauiba yadiko yani adum koinabiyo ai kemta haijararo nipa adudi haujiksu saubada mamit khana yengduna lairi magido saubana mathantaga lairambaduga mangondagi yamna anganga oibaduda mana ngammani khanduna saubugi mamaiduda kinna amuktang thinjallamdaga chakre saubusu mamaidu pairaga leimaida longna taduna lehawi ima aisire mai loina kai sakre mingonda kinna thilamlaga chenkhra malina madugi lai tharoi manbudo onthokna nakrena nipine na aina halangani aduga ka manbasiga koinai male hojika nipi singsidine hek puglakpadagi nipa koiba haidrine angang khara manbuda naige tawraga moi kakana oina nairamina side si haiduna sauba makhada famlaga mamaido pairaga lairingai ben party adugi mic tagi tomana lauthoraklibadu tarakli maikai somda laibiriba ahlamal laisabi singbo ekongno na khurumjari aigi manaba sauba thabal songpham sidagi mafam khangna mangkhri mi kulai kusu mami sepi machil changi makhat lawni manadasu khara dum phanmani adugu mani pa adubu thengnabi batarabadi natragana sawu masana aina lawri basi tabi batarabadi minute amagi manungda mic asina lairiba somda yamna thuna chensinbiro natragadi ai somu thamamduna isei yengba chatkhani haina nolomna ningsingjari thank you asi haidana lauraklibudu tabada sauba famla madagi fuk hogatuna thabal mayai khairaga hotan ben party lairibudu chenselai tombasu saubabu ubada makhondo hauna lauduna hairi ai machandan nang kai cheluya thabal songbusu yaude aduga kai leiru ba tomana lauduna hairibadu music ki makholduna hauman kibana amata tadraduna saubasu mana thokpa makoirau lauduna wangangli makhoi anigi mataududa thabaldugi volunteer oiriba nipa amana
makhoi anibu makhut shamduna puthokri aduga lampaktugi wangmada makhoi anibu thanamduna hairi noini chalo thabal chongbag yauranu mi singsa thabal chongre noibani da oini yenga leiri ngasigi thabal sa thabal natre comedy show ere chalo ko nayum yongna ba chalo si hairamduna nipa adusu thabal chongphamda amuk sangkri to mana hero ai khoi bu chat kru kaina fajabanina ai ngona mine yengna pasida saiba aido era malini mai phot pasida sawana asalo rasila kai dai mai loina kai rabani aidi yengutu tinna piramine to mbadi ngasai makhai bu urudi munna yeng salro kanda sawbugi mamai nakal lama phachina green car ga le madu ubada tomba sauna hairi kanana tawramino ngasai ningonda hairu yadro law masak ta ulo masu mamai nakal ani mag green ka halamgi ai tawkilo sawu sumagi damak lepi na ba mi lairi kaina peri peri ga tawraga tomba bu puduna nupa adu bu thirei adu bu nipa adu di haujiksu sawba na ngasai pamjakhiba nipi duga loina duna wari sana sana duna thabal chongduna lairami madu ubada sawbana makhut thinduna hairi tu asini pa sini yengu tu nupi angang ba sipi amaga thabal chung nesi tomba nipa dugi masamu fabadu ubada fingal ama miru kato kadom da sen khrabano khangdi noksin naraga hairi asinu pa siro yare asidi nungaiti masakse nungsiya phubiroisi amasisu mai nupi oira malini nipa se sodi nipi sisu kappada yenga maroi aidi nipi singsa yamna nungsije lauba se salasi madi green card su hanadagi hona green card dongna du mure leiri masaga sina marol ama chauriba mujau chauba haisin masi muna thijaluradi king kongi sagai go yam dongjani ko wangang sinaraga tomba mafamdudgi chencha chatkri sauba su kanaroi khanduna nipa adu de yenglaga one day hairamduna ma su tomagi matung inakri asumna anido wari sana sana duna isai tawfamduda amuk laglamni mafam adudagi di isai tawfamdu thibada kuina sangri khara satpaga dum phangli asumna anido mayum hangani ga khangdaba makai isai tawfam aduda jagoi bu sabo isai bu sakpu tawduna lang makoina chlu ba mafam singda lairamba mi singna makoigi matawdu ubada makoi anida loine hektamak yengnai miyamna yengnarakliba ani adudi ikaibaga khangba natti ena dum henjela I haibadu asumna langba yaba langluraba matung tombana magi khudangdi siriba gari do thangatuna pung yenglubadadi pungdo baroga minute kun chatuna lairamne pungdu ubada tomba jagoi saramba kado chap leplaga machilda soni o ngasidi soidredana yum yobudadi pung ani tarani aikoi baba na ngasi yum dai tan thorakpa soidre aduga kaino phone ga amukta tawruktisina baba na sauduna tawruktrasu imanadi tawrukham thuida aibu phone bu si haidana tomba magi furik khawdo humduna phone thirakpadadi phone do yauramdre maduda tomba pakhat khiduna phone do adu aida tabra haidana koi thiri adu mafamduda de phone do taba udri mana sumatha sana phone thiri bado saubadi karisu khangbanati lau khongduna kana kaina rabano khangdi singli ka songthoko makai singer do na mic pai do na sakli ba isai do dagi magi makol na hena kanna sakli maduda tomba sauningna saubuda fat kori saubusu isai saklam badagi longta hekta tai tomana matha sabane shakta nangna ko ngasine iphone ga mangkre nang phone di amukta toksalo aingonda kai tawrabano khangdri thabal mafam daga tahurab chalo saubana kaino iphone purakti yumda thanami charge tawruga thanamadagi adum kawri purap ngasai aibu nangonda phone kawramina haikigum tawdaine asi yamna section yena nasada hapiba phone bu kamai tahorino tiu horen ka kana nang phubudi soira rohe aigi phone ga pagi hairakano go pahelo tomba sumamito pahina saubadi maduda sausu fat bakthaduna phone do thiri tomba sumatha sana makoi ani sangduna phone do thiba yaba thiri adubu phangmalaktrabada oiroi chalasi hainaduna makoi ani gari do thauduna halakle tomba di haujiktagi hauna mapan horen nganglagani khanbada matha sari sau suni waga amata ngangnadana ani do gari do sum thauduna lai matam di ka hena thenglaba oibana
ꯃꯈꯣꯏꯅ ꯂꯥꯛꯂꯤꯕ ꯂꯝꯕꯤ ꯑꯗꯨꯗ ꯒꯥꯔꯤ ꯑꯃꯠꯇ ꯊꯧꯅꯗꯦ꯫ ꯉꯥꯏꯍꯥꯛ ꯃꯊꯥ ꯁꯥꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯇꯨꯃꯤꯟ ꯂꯩꯅꯔꯨꯔꯕꯁꯨ ꯑꯁꯨꯝꯅ ꯇꯨꯃꯤꯟꯅ ꯂꯩꯕꯁꯤ ꯃꯈꯣꯏꯗꯤ ꯍꯩꯅꯗꯕ ꯑꯃ ꯑꯣꯏꯕꯅ ꯇꯣꯝꯕꯅ ꯍꯥꯏꯔꯛꯏ, ꯍꯣꯔꯦꯟ ꯌꯨꯝ ꯌꯧꯔꯒ ꯀꯥꯏꯗ ꯂꯩꯁꯦꯕ? ꯁꯥꯎꯕꯅ, ꯀꯩꯅꯣ ꯌꯨꯝ ꯌꯧꯔꯒꯕꯨ ꯌꯨꯝꯗ ꯂꯩꯇ꯭ꯔꯗꯤ ꯀꯩꯅꯣ? ꯑꯁ ꯍꯥꯏꯒꯨꯝꯗꯅ ꯇꯨꯝꯅꯤꯡꯕꯅ ꯂꯣꯏꯔꯦꯍꯦ꯫ ꯇꯣꯝꯕꯅ, ꯏꯁ ꯅꯪ ꯍꯣꯔꯦꯟ ꯌꯨꯝ ꯌꯧꯔꯒ ꯇꯨꯝꯕ ꯐꯪꯅꯤ ꯀꯥꯏꯅ ꯈꯜꯂꯤꯔꯣ? ꯌꯨꯝ ꯆꯪꯕ ꯐꯪꯕꯗꯤ ꯂꯥꯏꯔꯗꯅ ꯌꯨꯝꯗꯒꯤ ꯇꯥꯟꯊꯣꯔꯛꯀꯗ꯭ꯔꯥ ꯈꯜꯂꯤ ꯑꯩꯗꯤ꯫ ꯁꯥꯎꯕꯅ, ꯀꯩꯒꯤꯅꯣ ꯍꯥꯏꯁꯤꯕꯣ? ꯅꯪꯒꯤ ꯐꯣꯟꯗꯩ ꯇꯥꯍꯧꯔꯤꯗꯣ ꯀꯀꯥꯅ ꯅꯪ ꯇꯥꯟꯊꯣꯔꯛꯄꯗꯤ ꯌꯥꯏ, ꯑꯩꯗꯤ ꯇꯥꯟꯊꯣꯔꯛꯑꯣꯏ, ꯑꯗꯨꯅ ꯑꯩꯗꯤ ꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯇꯨꯝꯃꯨꯔꯒꯗꯕꯅꯤ꯫ ꯇꯣꯝꯕꯅ, ꯍꯩꯁꯛ ꯍꯧꯖꯤꯛꯁꯦ ꯄꯨꯡ ꯀꯌꯥ ꯇꯥꯔꯦ ꯈꯪꯕ꯭ꯔꯅ? ꯁꯥꯎꯕꯅ, ꯉꯜꯂꯝꯒꯤꯅꯤꯍꯦ, ꯏꯁꯩ ꯂꯣꯏꯍꯧꯗ꯭ꯔꯤꯗꯨꯗꯤ꯫ ꯇꯣꯝꯕꯅ, ꯌꯥꯝ ꯉꯜꯂꯤ, ꯄꯨꯡ 1 ꯇꯥꯗꯧꯔꯤ꯫ ꯁꯥꯎꯕꯗꯤ ꯉꯁꯥꯏ ꯃꯈꯩ ꯄꯨꯡ ꯀꯌꯥ ꯇꯥꯔꯒꯦ ꯈꯪꯕ ꯅꯠꯇꯦ, ꯑꯗꯨꯅ ꯃꯥꯁꯨ ꯄꯨꯡ ꯊꯦꯡꯉꯝꯕꯗꯨꯗ ꯄꯥꯈꯠꯅ ꯍꯥꯏꯔꯛꯏ, ꯑꯗꯨ ꯑꯣꯏꯗꯤ ꯁꯣꯏꯗ꯭ꯔꯦ, ꯍꯌꯦꯡ ꯏꯕꯥꯅꯤ ꯁꯥꯃꯨ ꯃꯈꯣꯡꯗ ꯇꯨꯝꯕꯗꯤ ꯁꯣꯏꯗ꯭ꯔꯦ, ꯅꯨꯡꯉꯥꯏꯔꯦꯗ, ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ꯫ ꯁꯤ ꯍꯥꯏꯗꯨꯅ ꯁꯥꯎꯕ ꯂꯥꯎ ꯈꯣꯡꯗꯨꯅ ꯃꯥꯅ ꯉꯁꯥꯏ ꯇꯥꯔꯛꯄ ꯏꯁꯩ ꯑꯃ ꯀꯟꯅ ꯁꯛꯄ ꯍꯧꯔꯛꯏ꯫ ꯇꯣꯝꯕꯁꯨ ꯅꯣꯛꯇꯨꯅ ꯂꯝꯕꯤ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤ ꯍꯧꯅ ꯏꯁꯩꯗꯨ ꯁꯛꯏ꯫ ꯃꯈꯣꯏꯅ ꯂꯥꯛꯂꯤꯕ ꯂꯝꯕꯤꯁꯤꯒꯤ ꯃꯇꯥꯏꯗ ꯂꯧꯕꯨꯛ ꯂꯝꯍꯥꯡ ꯉꯥꯛꯇ ꯑꯣꯏꯅ ꯂꯩ, ꯌꯨꯝꯒ ꯇꯥꯅꯕ ꯂꯝ ꯅꯠꯇꯦ꯫ ꯁꯤꯗꯒꯤ ꯌꯥꯝꯅ ꯆꯠꯂꯒ ꯌꯨꯝ ꯇꯥꯕ ꯍꯧꯔꯛꯀꯗꯧꯔꯤꯕꯅꯤ꯫ ꯃꯈꯣꯏꯒꯤ ꯌꯨꯝ ꯌꯧꯒꯗꯕꯗꯤ ꯌꯥꯝꯅ ꯋꯥꯠꯂꯤ, ꯑꯗꯨꯕꯨ ꯑꯅꯤꯗꯣ ꯃꯗꯨꯒꯤ ꯋꯥꯈꯜꯒ ꯈꯟꯗꯅ ꯃꯈꯣꯏ ꯑꯅꯤ ꯈꯛꯇ ꯒꯥꯔꯤ ꯊꯧꯔꯤꯕ ꯂꯝꯕꯤꯗꯨꯗ ꯏꯁꯩ ꯁꯛꯇꯅ ꯅꯣꯛꯇꯨꯅ ꯂꯥꯛꯂꯤ꯫ ꯁꯨꯝ ꯂꯥꯛꯄꯗ ꯒꯨꯂꯥꯏ ꯑꯃ ꯍꯦꯛ ꯊꯦꯛꯄꯒ ꯂꯝꯕꯤꯗꯨꯒꯤ ꯃꯇꯥꯏꯗ ꯅꯨꯄꯤ ꯑꯃ ꯉꯧꯔꯣꯛ ꯍꯦꯛ ꯉꯧꯅ ꯂꯦꯞꯂꯒ ꯃꯈꯣꯏꯅ ꯊꯧꯔꯛꯂꯤꯕ ꯒꯥꯔꯤꯗꯨ ꯈꯥꯝꯃꯣ ꯍꯥꯏꯕꯒꯨꯝ ꯃꯈꯨꯠ ꯈꯜꯂꯛꯏ꯫ ꯅꯨꯄꯤꯗꯨ ꯎꯕꯗ ꯃꯈꯣꯏ ꯑꯅꯤ ꯈꯪꯄ꯭ꯔꯦꯛ ꯍꯦꯛ ꯈꯪꯏ, ꯃꯔꯝꯗꯤ ꯂꯝꯕꯤꯗꯨꯒꯤ ꯅꯥꯀꯜꯗ ꯃꯩ ꯑꯃꯠꯇꯁꯨ ꯊꯥꯗꯕꯅ ꯉꯁꯥꯏ ꯃꯈꯩ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯒꯥꯔꯤꯗꯨꯒꯤ ꯃꯩꯉꯥꯜꯗꯨꯅ ꯂꯝꯕꯤꯗꯨꯗ ꯊꯧꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯂꯝꯕꯤꯒꯤ ꯃꯇꯥꯏꯗꯨꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯉꯧꯔꯣꯛ ꯉꯧꯕ ꯃꯤ ꯑꯃ ꯂꯦꯞꯂꯝꯕꯗꯨꯗꯗꯤ ꯄꯥꯈꯠꯅ ꯒꯥꯔꯤꯗꯨ ꯁꯠ ꯈꯥꯝꯃꯤ꯫ ꯅꯨꯄꯤꯗꯨꯒꯤ ꯃꯄꯥꯃꯛꯇꯗ ꯒꯥꯔꯤ ꯈꯥꯝꯗꯨꯅ ꯑꯅꯤꯗꯨ ꯅꯨꯄꯤꯗꯨꯗ ꯃꯨꯟꯅ ꯌꯦꯡꯏ꯫ ꯅꯨꯄꯤꯗꯨꯁꯨ ꯊꯥꯕꯜ ꯆꯣꯡꯕ ꯆꯠꯂꯨꯕ ꯃꯥꯜꯂꯤ, ꯁꯥꯔꯤ ꯑꯃ ꯁꯦꯠꯂꯤ, ꯃꯁꯛꯁꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯐꯖꯈ꯭ꯔꯦ꯫ ꯅꯨꯄꯤꯗꯣ ꯃꯃꯥꯏ ꯄꯤꯛꯇꯛ ꯇꯧꯔꯗꯅ ꯑꯁꯥꯡꯕ ꯃꯨꯁꯤꯟ ꯃꯨꯕ ꯃꯁꯝꯗꯨꯅ ꯈ꯭ꯋꯥꯡꯗꯒꯤ ꯈꯔ ꯍꯦꯟꯅ ꯖ꯭ꯋꯥꯏ ꯊꯥꯗꯩ, ꯑꯉꯥꯡꯕ ꯃꯆꯨꯒꯤ ꯁꯥꯔꯤ ꯑꯃ ꯁꯦꯠꯂꯤ꯫ ꯅꯨꯄꯤꯗꯨꯒꯤ ꯃꯁꯛ ꯃꯇꯧ ꯁꯑꯣꯡ ꯁꯕꯥꯟꯗꯨ ꯎꯔꯨꯕꯗ ꯑꯅꯤꯗꯨꯗꯤ ꯃꯌꯥ ꯀꯥꯅ ꯅꯨꯄꯤꯁꯤꯗ ꯌꯦꯡꯗꯨꯅ ꯂꯩ꯫ ꯅꯨꯄꯤꯗꯨꯁꯨ ꯅꯣꯛꯐꯦꯠꯀ ꯇꯧꯔꯒ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯏꯪ ꯂꯥꯎꯕ ꯈꯣꯟꯖꯦꯜꯅ ꯍꯥꯏꯔꯛꯏ, ꯃꯇꯦꯡ ꯑꯃꯨꯛꯇꯪ ꯄꯥꯡꯕꯤꯌꯣ꯫ ꯇꯣꯝꯕꯁꯨ ꯃꯪꯗꯨꯅ ꯅꯨꯄꯤꯗꯨꯗ ꯌꯦꯡꯂꯒ ꯂꯩꯔꯝꯕꯗꯒꯤ ꯃꯥꯁꯨ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯏꯀꯥꯏꯅ ꯈꯨꯝꯃꯤ, ꯀꯩ ꯃꯇꯦꯡꯅꯣ? ꯁꯥꯎꯕꯁꯨ ꯅꯪꯍꯧꯔꯣꯏ ꯃꯇꯥꯒꯨꯝꯅ ꯐꯠ ꯍꯥꯏꯔꯛꯏ, ꯀꯩ ꯃꯇꯦꯡꯅꯣ? ꯊꯤꯟꯕꯤꯔꯝꯃꯣ ꯍꯥꯏꯔꯣ? ꯌꯨꯝ ꯀꯥꯏꯗꯩꯅꯣ? ꯅꯨꯄꯤꯗꯨꯅ, ꯁꯤꯗꯩ ꯈꯔ ꯆꯠꯂꯒ ꯂꯩꯔꯦ, ꯏꯊꯟꯗ ꯆꯠꯄ ꯀꯤꯗꯅ ꯇꯧꯕꯅꯤ, ꯑꯃꯨꯛꯇꯪ ꯊꯤꯟꯕꯤꯔꯝꯃꯣ꯫ ꯇꯣꯝꯕꯅ, ꯁꯥꯎꯕ ꯅꯪ ꯁ꯭ꯋꯥꯏꯗ ꯉꯥꯏꯍꯥꯛ ꯂꯩꯔꯝꯃꯣ, ꯑꯩ ꯃꯥꯁꯦ ꯑꯃꯨꯛꯇ ꯊꯤꯟꯕꯤꯔꯨꯒꯦ, ꯒꯥꯔꯤ ꯃꯆꯥꯁꯤꯗ ꯑꯩꯈꯣꯏ ꯑꯍꯨꯝ ꯇꯣꯡꯕ ꯌꯥꯔꯣꯏ꯫ ꯁꯥꯎꯕꯅ, ꯀꯩꯅꯣ ꯑꯩꯅꯅꯤ ꯊꯤꯟꯗꯣꯏꯁꯤ, ꯅꯪ ꯁꯤꯗ ꯂꯩꯔꯝꯃꯣ꯫ ꯑꯁꯨꯝꯅ ꯑꯅꯤꯗꯣ ꯑꯃꯅ ꯊꯤꯟꯒꯦ ꯍꯥꯏꯅꯗꯨꯅ ꯉꯔꯪ ꯉꯪꯅꯗꯨꯅ ꯂꯩꯔꯤꯉꯩ ꯅꯨꯄꯤꯗꯨ ꯀꯟꯅ ꯅꯣꯛꯈꯠꯂꯛꯏ꯫ ꯅꯨꯄꯤꯗꯨꯒꯤ ꯈꯨꯅꯣꯛꯇꯨꯗ ꯇꯣꯝꯕꯒ ꯆꯥꯎꯕꯒꯗꯤ ꯈꯪꯄ꯭ꯔꯦꯛ ꯍꯦꯛ ꯈꯪꯗꯨꯅ ꯀꯟꯅ ꯂꯥꯎꯈꯠꯂꯤ꯫ ꯅꯨꯄꯤꯗꯨꯗꯤ ꯃꯑꯣꯡ ꯑꯃꯗ ꯃꯈ꯭ꯌꯥꯠꯀꯗꯣ ꯂꯥꯎꯅ ꯀꯥꯊꯣꯛꯂꯒ ꯁꯛꯐꯝ ꯑꯃꯗ ꯅꯣꯛꯂꯝꯂꯒ ꯁꯠ ꯑꯃꯨꯛ ꯅꯣꯛꯄꯗꯣ ꯂꯦꯞꯂꯒ ꯍꯥꯏꯔꯛꯏ, ꯂꯝꯕꯤꯁꯤꯗ ꯆꯠꯂꯒ ꯑꯩꯒꯤ ꯌꯨꯝ ꯂꯩꯇꯤꯌꯦ, ꯑꯗꯨꯅ ꯒꯥꯔꯤꯗ ꯊꯤꯟꯕ ꯌꯥꯔꯣꯏꯌꯦ, ꯅꯣꯏ ꯑꯅꯤꯃꯛꯅ ꯑꯩꯕꯨ ꯊꯤꯟꯕꯤꯌꯣ꯫ ꯑꯁꯤꯒꯤ ꯎ ꯋꯥ ꯌꯥꯝ ꯍꯧꯔꯤꯁꯦ, ꯁꯤ ꯐꯥꯎꯔꯒ ꯆꯠꯂꯒ ꯑꯩꯒꯤ ꯌꯨꯝ ꯂꯩꯌꯦ꯫ ꯇꯣꯝꯕꯅ, ꯐꯔꯦꯅꯦ ꯑꯗꯨꯗꯤ ꯒꯥꯔꯤꯁꯦ ꯑꯁꯤꯗ ꯊꯅꯝꯂꯒꯦ ꯂꯥꯛꯑꯣ, ꯁꯥꯎꯕ ꯑꯃꯨꯛꯇꯪ ꯊꯤꯟꯕꯤꯔꯝꯃꯁꯤ꯫ ꯁꯥꯎꯕꯗꯤ ꯅꯨꯄꯤꯗꯨꯒꯤ ꯈꯨꯅꯣꯛꯇꯨꯗ ꯈꯔ ꯍꯩꯅꯗꯕ ꯐꯥꯎꯈ꯭ꯔꯕꯅꯤ, ꯑꯗꯨꯕꯨ ꯃꯥꯁꯨ ꯂꯝꯕꯤꯁꯤꯗ ꯃꯊꯟꯇ ꯂꯩꯍꯧꯕꯗꯤ ꯇꯟꯕꯅ ꯍꯣꯏ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯅꯨꯄꯤꯗꯨꯒꯤ ꯇꯨꯡ ꯏꯟꯅꯗꯨꯅ ꯂꯥꯛꯂꯤ꯫ ꯑꯁꯨꯝꯅ ꯅꯨꯄꯤꯗꯨ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯃꯥꯡ ꯊꯥꯅ ꯇꯞꯂꯤ ꯆꯠꯂꯤ꯫ ꯑꯁꯣꯡꯕ ꯃꯔꯛ ꯑꯗꯨꯗ ꯆꯪꯁꯤꯜꯂꯛꯄꯗꯨꯗꯗꯤ ꯃꯐꯝꯗꯨ ꯃꯝꯇ꯭ꯔꯤꯛ ꯍꯦꯛ ꯃꯝꯃꯤ, ꯑꯗꯨꯕꯨ ꯀꯔꯝꯅꯅꯣ ꯈꯪꯗꯦ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯆꯠꯂꯤꯕ ꯅꯨꯄꯤꯗꯨꯒꯤ ꯃꯁꯥꯗꯒꯤ ꯃꯉꯥꯜ ꯑꯃ ꯊꯛꯇꯣꯔꯛꯄꯒꯨꯝ ꯇꯧꯏ꯫ ꯑꯗꯨꯅ ꯃꯈꯣꯏꯅ ꯆꯠꯂꯤꯕ ꯂꯝꯕꯤꯗꯣ ꯄꯨꯡꯉꯥꯟꯃꯛ ꯉꯥꯟꯗ꯭ꯔꯕꯁꯨ ꯈꯔ ꯃꯈꯩꯗꯤ ꯑꯗꯨꯝ ꯉꯥꯜꯂꯤ꯫
ꯑꯗꯨꯕꯨ ꯑꯅꯤꯗꯨꯗꯤ ꯃꯗꯨꯒꯤ ꯋꯥꯈꯜꯒ ꯆꯪꯕ ꯅꯠꯇꯦ꯫ ꯇꯣꯝꯕꯅ ꯅꯪꯒꯤ ꯃꯤꯡ ꯀꯩ ꯀꯧꯒꯦ? ꯅꯨꯄꯤꯗꯨꯁꯨ ꯃꯃꯥꯏꯗꯤ ꯂꯩꯊꯣꯔꯛꯇꯅ ꯑꯗꯨꯝ ꯈꯨꯝꯃꯛꯏ꯫ ꯁꯤꯜꯀꯤ ꯀꯧꯋꯦ, ꯅꯣꯏꯒꯤꯗꯤ ꯀꯩ ꯀꯧꯒꯦ? ꯇꯣꯝꯕꯅ ꯑꯩꯗꯤ ꯇꯣꯝꯕ ꯀꯧꯏ, ꯃꯥꯒꯤꯅ ꯆꯥꯎꯕ꯫ ꯅꯨꯄꯤꯗꯨ ꯋꯥ ꯃꯈꯥ ꯇꯥꯔꯛꯇꯦ, ꯇꯨꯃꯤꯟꯅ ꯁꯨꯝ ꯆꯠꯂꯤ꯫ ꯃꯗꯨꯗ ꯇꯣꯝꯕꯅ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯆꯥꯎꯕꯗ ꯆꯤꯔꯣꯜ ꯇꯧꯔꯛꯏ꯫ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯃꯤꯡꯁꯦ ꯇꯥꯔꯨꯕꯗꯒꯤ ꯕꯤꯠ ꯇꯦꯛꯈ꯭ꯔꯕ ꯈꯪꯗꯦ, ꯀꯦꯝ ꯈꯨꯝꯃꯛꯇꯦ꯫ ꯀꯗꯥꯏꯗꯒꯤ ꯂꯧꯔꯒ ꯊꯣꯜꯂꯝꯂꯤꯕ ꯑꯔꯤꯕ ꯃꯤꯡꯅꯣ ꯈꯪꯗꯦꯕ, ꯇꯣꯝꯕ ꯆꯥꯎꯕ ꯒꯥꯏꯅ꯫ ꯑꯩꯈꯣꯏꯒꯤ ꯄꯣꯁ ꯈꯨꯇꯥꯁꯤꯒ ꯃꯤꯡꯗꯥꯁꯤꯒ ꯌꯥꯝ ꯆꯥꯟꯅꯗꯦ꯫ ꯄꯣꯁ ꯇꯥꯅꯒ ꯊꯣꯔꯛꯂꯒ ꯃꯤꯅ ꯇꯣꯝꯕꯒ ꯀꯧꯔꯛꯄꯁꯦ ꯑꯁ ꯃꯃꯥꯏꯗꯨꯗ ꯆꯦꯟꯁꯤꯜꯂꯒ ꯈꯨꯄꯥꯛꯅ ꯊꯥꯖꯟꯅꯤꯡꯉꯤꯖꯥꯠꯅꯤ꯫ ꯁꯨꯝꯅ ꯇꯣꯝꯕꯅ ꯋꯥ ꯉꯥꯡꯂꯤꯉꯩ ꯈꯪꯍꯧꯗꯅ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯆꯠꯂꯝꯕ ꯅꯨꯄꯤ ꯑꯗꯨ ꯁ꯭ꯋꯥꯏ ꯃꯥꯡꯈ꯭ꯔꯦ꯫ ꯃꯗꯨꯗ ꯑꯅꯤꯗꯨ ꯆꯠꯂꯝꯕꯗꯒꯤ ꯆꯞ ꯂꯦꯞꯇꯨꯅ ꯂꯩ꯫ ꯅꯨꯄꯤꯗꯨꯅ ꯍꯦꯛ ꯃꯥꯡꯈꯤꯕꯗꯒꯤꯗꯤ ꯃꯐꯝꯗꯨ ꯃꯝꯇ꯭ꯔꯤꯛ ꯃꯝꯈ꯭ꯔꯦ꯫ ꯃꯁꯥ ꯃꯁꯥꯒꯤ ꯃꯈꯨꯠ ꯐꯥꯎꯕ ꯍꯦꯛ ꯎꯗꯕ ꯃꯈꯩ ꯃꯝꯃꯤ꯫ ꯃꯗꯨꯗ ꯆꯥꯎꯕꯗꯤ ꯀꯤꯅ ꯇꯣꯝꯕꯕꯨ ꯀꯧꯔꯛꯏ꯫ ꯇꯣꯝꯕ, ꯀꯩꯅꯣ ꯅꯨꯄꯤꯗꯨ ꯃꯥꯡꯈ꯭ꯔꯦ? ꯉꯁꯥꯏꯒꯩ ꯉꯥꯜꯂꯝꯕꯗꯨꯁꯨ ꯃꯩ ꯃꯨꯠꯈꯤꯕꯒꯨꯝꯅ ꯃꯝꯈ꯭ꯔꯦ꯫ ꯀꯥꯏ ꯂꯩꯒꯦ ꯅꯪꯕꯣ? ꯑꯩ ꯃꯅꯥꯛꯇ ꯍꯧꯖꯤꯛꯇ ꯂꯩꯔꯝꯗꯥꯏꯅꯦ, ꯀꯥꯏ ꯂꯩꯒꯦ? ꯇꯣꯝꯕꯁꯨ ꯃꯈꯨꯠ ꯃꯁꯥ ꯐꯟꯗꯣꯛꯇꯨꯅ ꯆꯥꯎꯕꯕꯨ ꯊꯤꯔꯤ꯫ ꯆꯥꯎꯕꯁꯨ ꯇꯣꯝꯕꯕꯨ ꯊꯤꯔꯤ꯫ ꯑꯗꯨꯛ ꯅꯛꯅ ꯂꯩꯅꯔꯝꯕ ꯑꯅꯤꯗꯨ ꯀꯔꯝ ꯇꯧꯅꯅꯣ ꯈꯪꯗꯦ, ꯊꯤꯕ ꯐꯪꯅꯗ꯭ꯔꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯈꯨꯠꯇ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯃꯈꯨꯠꯅ ꯇꯥꯞ ꯄꯥꯏꯔꯛꯏ꯫ ꯃꯗꯨꯗ ꯆꯥꯎꯕꯅꯁꯨ ꯇꯣꯝꯕꯒꯤ ꯃꯈꯨꯠꯅꯦ ꯈꯟꯅ ꯃꯉꯣꯟꯗ ꯄꯥꯏꯔꯛꯂꯤꯕ ꯈꯨꯠꯇꯨꯗ ꯆꯦꯠꯅ ꯄꯥꯏ꯫ ꯇꯣꯝꯕꯁꯨ ꯆꯥꯎꯕꯒꯤ ꯃꯈꯨꯠꯅꯦ ꯈꯟꯅ ꯄꯥꯏꯁꯤꯜꯂꯤ꯫ ꯇꯣꯝꯕꯅ ꯀꯥꯏ ꯆꯠꯈ꯭ꯔꯒꯦ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯗꯨꯕꯣ? ꯃꯥꯡꯗ ꯆꯠꯂꯝꯕꯗꯒꯤ ꯁ꯭ꯋꯥꯏ ꯍꯦꯛꯇ ꯃꯥꯡꯈꯤ꯫ ꯀꯃꯥꯏꯅ ꯇꯧꯔꯤꯖꯥꯠꯅꯣ? ꯃꯤ ꯅꯠꯇ꯭ꯔꯖꯥꯠꯂ ꯑꯗꯨꯕꯣ? ꯆꯥꯎꯕꯅ ꯑꯁ ꯈꯪꯗꯦ, ꯁꯨꯝ ꯃꯥꯜꯂꯛꯇ꯭ꯔꯦ꯫ ꯉꯁꯥꯏꯅ ꯃꯔꯣꯜ ꯑꯃ ꯈꯨꯅꯣꯛ ꯆꯥꯅꯣꯛꯇꯣ ꯌꯥꯝꯅ ꯂꯨꯗꯦꯕ, ꯂꯝꯕꯤꯗꯨꯗ ꯃꯊꯟꯗꯒ ꯂꯩꯔꯝꯃꯗꯅ ꯑꯁ ꯃꯤ ꯑꯣꯏꯔꯝꯗꯧ ꯃꯥꯟꯗꯦ꯫ ꯂꯥꯛꯑꯣ ꯑꯩꯈꯣꯏ ꯒꯥꯔꯤ ꯃꯅꯥꯛꯇ ꯆꯠꯂꯁꯤ꯫ ꯅꯪ ꯐꯣꯟꯗꯣ ꯑꯃꯨꯛꯇ ꯀꯥꯞꯄꯛꯑꯣ꯫ ꯇꯣꯝꯕꯅ ꯑꯁ ꯉꯁꯥꯏꯅ ꯐꯣꯟ ꯇꯧꯍꯧꯔꯗꯨꯗꯤ, ꯀꯃꯥꯏꯅ ꯆꯠꯅꯤꯁꯤꯗꯤ? ꯃꯝꯇ꯭ꯔꯤꯛ ꯃꯝꯃꯤꯃꯤ꯫ ꯑꯁꯨꯝꯅ ꯑꯅꯤꯗꯨ ꯆꯠꯐꯝ ꯈꯪꯗ ꯂꯦꯞꯇꯨꯅ ꯂꯩꯔꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯈꯨꯠꯇ ꯄꯥꯏꯔꯛꯂꯤꯕ ꯃꯈꯨꯠꯇꯨ ꯍꯥꯏ ꯍꯨꯝꯕ ꯍꯧꯔꯛꯂꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯃꯈꯨꯠꯁꯤꯡꯗꯨꯕꯨ ꯆꯤꯡꯗꯨꯅ ꯃꯊꯛꯇ ꯑꯃꯨꯛ ꯊꯥꯡꯀꯠ ꯃꯈꯥꯗ ꯑꯃꯨꯛ ꯊꯥꯗ ꯇꯧꯔꯛꯄꯗꯨꯗ ꯆꯥꯎꯕꯅ ꯇꯣꯝꯕꯗ ꯍꯥꯏꯔꯛꯏ꯫ ꯀꯔꯤꯅꯣ ꯑꯃꯨꯛ ꯇꯧꯔꯛꯏꯗꯨꯅ? ꯈꯨꯠ ꯍꯥꯏꯔꯛꯏꯗꯨ ꯀꯩꯒꯤꯅꯣ? ꯇꯣꯝꯕꯅ ꯀꯩꯅꯣꯍꯦ, ꯃꯥꯅ ꯍꯥꯏꯒꯦ ꯍꯥꯏꯔꯛꯑꯒ ꯈꯨꯠꯀ ꯁꯤꯠꯇ ꯇꯧꯔꯤꯕꯨꯡꯉꯣ꯫ ꯀꯤꯔꯒꯕꯨ ꯃꯤ ꯈꯨꯠꯁꯤ ꯑꯃꯨꯛ ꯊꯥꯡꯒꯠ ꯑꯃꯨꯛ ꯊꯥꯗ ꯇꯧꯅꯕ꯭ꯔꯣ? ꯁꯨꯝꯅ ꯑꯅꯤꯗꯨ ꯋꯥ ꯉꯥꯡꯅꯔꯤꯉꯩ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯌꯥꯏꯗ ꯂꯩꯔꯤꯕ ꯃꯈꯣꯏꯅꯤꯒꯤ ꯃꯈꯨꯠ ꯅꯥꯝꯃꯗ ꯑꯃꯃꯝ ꯄꯥꯏꯔꯤꯕ ꯅꯨꯄꯤꯗꯨꯅ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯊꯥꯕꯜ ꯆꯣꯡꯁꯦ, ꯊꯥꯕꯜ ꯆꯣꯡꯁꯦ, ꯆꯣꯡꯉꯛꯑꯣ, ꯑꯩꯗꯤ ꯍꯩꯇꯦꯕ꯫ ꯅꯨꯄꯤꯗꯨꯒꯤ ꯈꯣꯟꯖꯦꯜꯗꯨ ꯇꯥꯕꯗ ꯇꯣꯝꯕꯒ ꯆꯥꯎꯕꯒꯗꯨ ꯏꯄꯥ ꯄꯥꯈꯠꯅ ꯁꯞ ꯌꯨꯡꯗꯨꯅ ꯂꯩꯔꯤꯉꯩ ꯃꯐꯝꯗꯨ ꯃꯝꯇ꯭ꯔꯤꯛ ꯃꯝꯂꯝꯕꯗꯒꯤ ꯈꯪꯉꯥꯟ ꯉꯥꯟꯊꯣꯔꯛꯄꯒꯨꯝ ꯉꯥꯜꯂꯛꯏ꯫ ꯁꯨꯝꯅ ꯉꯥꯜꯂꯛꯄꯗꯗꯤ ꯎꯔꯦ ꯃꯈꯣꯏꯅꯤꯒꯤ ꯃꯔꯛꯇ ꯉꯁꯥꯏꯒꯤ ꯅꯨꯄꯤꯗꯨꯅ ꯂꯦꯞꯂꯒ ꯂꯩꯔꯝꯂꯤꯕꯗꯣ꯫ ꯑꯗꯨꯕꯨ ꯅꯨꯄꯤꯗꯨꯒꯤ ꯃꯑꯣꯡ ꯃꯇꯧ ꯁꯛꯐꯝꯗꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯑꯣꯟꯅꯔꯝꯃꯤ꯫ ꯅꯨꯄꯤꯗꯨ ꯍꯧꯖꯤꯛꯇꯤ ꯏ ꯊꯥꯡꯗꯕ ꯃꯈꯩ ꯉꯧꯔꯣꯛ ꯉꯧꯔꯦ꯫ ꯃꯃꯤꯠꯇꯨꯅ ꯃꯨꯁꯨꯛ ꯃꯨꯔꯒ ꯆꯤꯟꯕꯥꯜꯗꯨꯁꯨ ꯏ ꯊꯣꯛꯇꯨꯅ ꯉꯥꯡꯁꯪ ꯍꯦꯛ ꯉꯥꯡꯏ꯫ ꯃꯆꯤꯜꯗꯒꯤ ꯇꯥꯔꯛꯄ ꯏꯗꯨꯅ ꯅꯨꯄꯤꯗꯨꯅ ꯉꯧꯔꯣꯛ ꯉꯧꯅ ꯁꯦꯠꯂꯤꯕ ꯐꯤꯖꯣꯜꯗꯨ ꯉꯥꯡꯁꯪ ꯍꯦꯛ ꯉꯥꯡꯍꯜꯂꯤ꯫ ꯁꯥꯡꯂꯕ ꯃꯁꯝꯗꯨ ꯐꯟꯗꯣꯛꯇꯨꯅ ꯃꯈꯣꯏꯗꯒꯤ ꯀꯥ ꯍꯦꯟꯅ ꯋꯥꯡꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯌꯥꯏꯗ ꯂꯦꯞꯇꯨꯅ ꯁꯥꯡꯇ꯭ꯔꯣꯡ ꯁꯥꯡꯕ ꯃꯈꯨꯠꯇꯨꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯈꯨꯠꯇ ꯅꯥꯝꯃ ꯄꯥꯏꯔꯒ ꯂꯩꯔꯝꯂꯤꯕ ꯃꯇꯧꯗꯨ ꯎꯕꯗ ꯇꯣꯝꯕꯒ ꯆꯥꯎꯕꯒꯗꯤ ꯀꯤꯈꯤꯕꯅ ꯑꯣ ꯈꯣꯡꯅ ꯂꯥꯎꯗꯨꯅ ꯀꯞꯂꯛꯂꯦ꯫ ꯁꯨꯝꯅ ꯅꯨꯄꯤ ꯑꯗꯨꯅ ꯄꯥꯏꯁꯤꯜꯂꯕ ꯃꯈꯨꯠ ꯑꯗꯨ ꯊꯥꯗꯣꯛꯅꯕ ꯀꯟꯅ ꯍꯣꯠꯅꯖꯩ, ꯑꯗꯨꯕꯨ ꯃꯈꯨꯠꯇꯨꯗꯤ ꯂꯧꯊꯣꯛꯄ ꯉꯝꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯑꯅꯤꯗꯨ ꯅꯨꯄꯤꯗꯨꯗ ꯑꯃꯨꯛ ꯌꯦꯡ, ꯃꯈꯨꯠꯇꯨꯗ ꯑꯃꯨꯛ ꯌꯦꯡ, ꯑꯉꯥꯡ ꯃꯆꯥꯅ ꯀꯞꯄꯒꯨꯝ ꯑꯣ ꯈꯣꯡꯅ ꯀꯞꯂꯤ꯫ ꯃꯈꯣꯏꯒꯤ ꯃꯇꯧꯗꯨꯗ ꯅꯨꯄꯤꯗꯨꯗꯤ ꯃꯉꯛ ꯐꯦꯠ ꯐꯦꯠ ꯍꯥꯏꯗꯨꯅ ꯑꯃꯗ ꯑꯃꯨꯛ ꯌꯦꯡ ꯇꯧꯗꯨꯅ ꯂꯩꯔꯝꯂꯒ ꯃꯈꯣꯡꯗꯨ ꯀꯥꯎꯗꯨꯅ ꯊꯥꯕꯜ ꯆꯣꯡꯕꯒꯨꯝꯅ ꯃꯈꯨꯠꯀꯥꯗꯨ ꯍꯥꯏꯔꯒ ꯃꯑꯣꯡ ꯑꯃ ꯇꯧꯔꯛꯂꯤ꯫ ꯃꯇꯧꯗꯨꯗ ꯑꯅꯤꯗꯤ ꯀꯤꯅ ꯃꯈꯣꯏꯕꯨ ꯀꯟꯕꯤꯅꯕ ꯂꯥꯎꯔꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯤꯗꯨꯗꯤ ꯃꯈꯣꯏꯅ ꯂꯥꯎ ꯈꯣꯡꯂꯤꯕ ꯀꯥꯗꯨ ꯀꯔꯤꯁꯨ ꯅꯆꯨꯡꯗꯅ ꯃꯈꯣꯡꯗꯨ ꯀꯥꯎꯔꯒ ꯊꯥꯕꯜ ꯆꯣꯡꯂꯤ꯫ ꯃꯗꯨꯗ ꯇꯣꯝꯕꯁꯨ ꯀꯔꯤꯕꯨ ꯈꯜꯂꯨꯔꯕꯅꯣ ꯈꯪꯗꯦ, ꯀꯞꯅ ꯅꯨꯄꯤꯗꯨꯒꯤ ꯃꯈꯨꯠ ꯄꯥꯏꯔꯒ ꯍꯥꯏꯔꯤꯕꯗꯨ ꯃꯥꯁꯨ ꯍꯥꯏꯕ ꯌꯥꯎꯁꯤꯜꯂꯛꯇꯨꯅ ꯃꯈꯣꯡꯗꯨ ꯀꯥꯎꯔꯒ ꯊꯥꯕꯜ ꯆꯣꯡꯕ ꯍꯧꯔꯛꯂꯤ꯫ ꯃꯆꯤꯜꯗꯁꯨ ꯀꯞꯅ ꯃꯈꯣꯜꯒꯗꯨ ꯊꯛ ꯍꯦꯛ ꯅꯤꯛꯄ ꯃꯈꯩ ꯍꯥꯏꯔꯛꯂꯤ꯫ ꯔꯥꯎꯟ ꯀꯌꯥ ꯆꯣꯡꯁꯤ ꯍꯥꯏꯅꯣ? ꯑꯩꯈꯣꯏ ꯆꯠꯂꯒꯦ, ꯀꯌꯥꯝ ꯀꯨꯏꯅ ꯆꯣꯡꯈꯤꯁꯤ ꯍꯥꯏꯅꯣ? ꯅꯨꯄꯤꯗꯨꯗꯤ ꯀꯔꯤꯁꯨ ꯍꯥꯏꯗꯅ ꯏꯅ ꯄꯨꯡꯌꯣꯝ ꯌꯣꯝꯂꯕ ꯃꯆꯤꯜ ꯑꯗꯨ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ
ꯃꯈꯣꯡꯗꯣ ꯀꯥꯎꯗꯨꯅ ꯊꯥꯕꯜ ꯆꯣꯡꯂꯤ ꯆꯥꯎꯕꯗꯤ ꯊꯥꯕꯜꯒ ꯆꯣꯡꯕꯗꯣ ꯆꯪꯗꯦ ꯅꯨꯄꯤꯗꯨꯒꯤ ꯀꯤꯔꯕ ꯁꯛꯇꯝꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯀꯤꯅ ꯀꯞꯂꯤ ꯑꯗꯨꯕꯨ ꯃꯥꯁꯨ ꯃꯥꯒꯤ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯊꯥꯕꯜ ꯆꯣꯡꯂꯤꯕ ꯑꯅꯤꯒꯤ ꯃꯇꯨꯡ ꯏꯟꯅꯗꯕꯗꯤ ꯌꯥꯗꯕꯅ ꯅꯨꯄꯤꯗꯨꯅ ꯃꯥꯒꯤ ꯃꯈꯨꯠꯇꯨ ꯄꯥꯏꯔꯒ ꯁꯣꯔꯣ ꯁꯣꯔꯣ ꯍꯦꯛ ꯆꯤꯡꯂꯤ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯅꯨꯄꯤꯗꯨꯒꯤ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜꯅ ꯇꯥꯟ ꯑꯣꯏꯗꯨꯅ ꯊꯥꯕꯜ ꯆꯣꯡꯂꯕ ꯃꯇꯨꯡ ꯑꯃꯨꯛꯁꯨ ꯅꯨꯄꯤꯗꯨ ꯃꯐꯝꯗꯨꯗꯒꯤ ꯁ꯭ꯋꯥꯏ ꯃꯥꯡꯈ꯭ꯔꯦ ꯃꯗꯨꯗ ꯆꯥꯎꯕꯗꯤ ꯅꯪꯍꯧꯔꯣꯏ ꯃꯇꯥꯒꯨꯝ ꯃꯥꯏꯀꯩ ꯁꯂꯥꯏ ꯈꯪꯗꯅ ꯆꯦꯟꯈ꯭ꯔꯦ ꯇꯣꯝꯕꯁꯨ ꯑꯗꯨ ꯃꯉꯥꯏ ꯅꯨꯄꯤꯗꯨꯅ ꯃꯥꯒꯤ ꯃꯈꯨꯠ ꯍꯦꯛ ꯊꯥꯗꯣꯔꯛꯄꯒ ꯆꯦꯟꯈ꯭ꯔꯦ ꯑꯅꯤꯗꯨ ꯃꯥꯏꯀꯩ ꯃꯥꯟꯅꯗꯅ ꯆꯦꯟꯈ꯭ꯔꯦ ꯅꯨꯄꯤꯗꯨꯅ ꯍꯦꯛ ꯃꯥꯡꯈꯤꯕꯒ ꯃꯐꯝꯗꯨꯁꯨ ꯍꯦꯛꯇ ꯃꯝꯈꯤ ꯃꯥꯡꯗꯅ ꯀꯔꯤ ꯂꯩꯔꯤ ꯇꯨꯡꯗꯅ ꯀꯔꯤ ꯂꯩꯔꯤ ꯑꯃꯠꯇ ꯎꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯑꯅꯤꯗꯨꯗꯤ ꯃꯊꯣꯡ ꯃꯔꯝ ꯈꯪꯗ ꯀꯤꯕꯅ ꯆꯦꯜꯂꯤꯕꯅꯤ ꯁꯣꯝꯗꯅ ꯆꯥꯎꯕ ꯁꯣꯔ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯅ ꯆꯦꯜꯂꯤꯉꯩ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯥꯒꯤ ꯃꯈꯣꯡꯗꯨꯗ ꯇꯥꯞ ꯄꯥꯏꯔꯛꯏ ꯃꯗꯨꯗ ꯆꯥꯎꯕꯁꯨ ꯆꯦꯜꯂꯝꯕꯗꯒꯤ ꯂꯣꯡꯅ ꯇꯨꯒꯦ ꯇꯧꯏ ꯑꯗꯨꯕు ꯂꯥꯏꯕꯛ ꯐꯕꯅ ꯇꯨꯕꯃꯛꯇꯤ ꯇꯨꯍꯧꯗ꯭ꯔꯦ ꯑꯗꯨꯕꯨ ꯆꯥꯎꯕ ꯃꯥꯒꯤ ꯃꯈꯣꯡꯗ ꯄꯥꯏꯔꯛꯂꯤꯕꯁꯤ ꯃꯤꯒꯤ ꯃꯈꯨꯠꯅꯤ ꯈꯪꯕꯅ ꯃꯁꯥꯗꯣ ꯊꯛ ꯊꯛꯅꯤꯡꯅ ꯀꯤꯅ ꯂꯩꯔꯤꯉꯩ ꯃꯥꯒꯤ ꯃꯈꯣꯡꯗ ꯄꯥꯏꯔꯝꯕ ꯈꯨꯠꯇꯨ ꯇꯞꯅ ꯇꯞꯅ ꯃꯁꯥꯗ ꯅꯥꯟꯗꯨꯅ ꯄꯥꯏꯔꯛꯏ ꯃꯗꯨꯗ ꯆꯥꯎꯕ ꯀꯤꯕꯒ ꯍꯩꯅꯗꯕꯒ ꯑꯅꯤ ꯄꯨꯟꯗꯨꯅ ꯀꯟꯅ ꯀꯟꯅ ꯂꯥꯎꯗꯨꯅ ꯇꯣꯝꯕꯕꯨ ꯀꯧꯔꯛꯏ ꯇꯣꯝꯕꯁꯨ ꯑꯁꯣꯝꯗ ꯆꯦꯜꯂꯝꯕꯗꯒꯤ ꯆꯥꯎꯕꯅ ꯀꯧꯔꯛꯄꯗꯨ ꯅꯥꯁꯣꯜ ꯄꯤꯛꯅ ꯇꯥꯔꯛꯂꯤ ꯃꯗꯨꯗ ꯇꯣꯝꯕꯅ ꯍꯩꯃꯥ ꯑꯩꯗꯤ ꯑꯩꯈꯣꯏꯅꯤ ꯑꯣꯏꯔꯕꯣꯏ ꯅꯤꯡꯗꯅ ꯍꯣꯠꯇꯅ ꯆꯦꯜꯂꯨꯔꯦ ꯑꯗꯨꯒ ꯑꯃꯁꯤ ꯑꯃꯨꯛ ꯍꯨꯟꯗꯣꯛꯂꯝꯂꯤꯗꯅ ꯀꯥꯏ ꯂꯩꯍꯧꯔꯖꯥꯠꯅꯣ ꯑꯗꯨꯕꯣ ꯑꯩꯗꯤꯅꯦ ꯁꯤꯔꯁꯨ ꯏꯊꯟꯇ ꯁꯤꯕ ꯉꯝꯃꯣꯏꯗꯧꯔꯤꯌꯦ ꯑꯩ ꯁꯤ ꯍꯥꯏꯗꯨꯅ ꯇꯣꯝꯕ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗ ꯃꯐꯝ ꯃꯔꯥꯡꯗꯤ ꯈꯪꯗꯅ ꯃꯥꯅ ꯆꯦꯔꯥ ꯃꯥꯏꯀꯩ ꯑꯗꯣꯝꯗꯒꯤ ꯃꯅꯤꯡ ꯍꯟꯗꯨꯅ ꯆꯦꯜꯂꯛꯂꯤ ꯑꯁꯣꯝꯗꯅ ꯆꯥꯎꯕ ꯃꯥꯒꯤ ꯃꯁꯥꯗ ꯄꯥꯏꯔꯛꯂꯤꯕ ꯈꯨꯠꯇꯨꯅ ꯃꯥꯒꯤ ꯃꯃꯥꯏ ꯌꯧꯔꯛꯇꯨꯅ ꯏꯪ ꯏꯪ ꯂꯥꯎꯕ ꯈꯨꯠꯇꯨꯅ ꯃꯃꯥꯏꯗ ꯊꯦꯡꯂꯛꯄꯗꯨꯗꯤ ꯆꯥꯎꯕ ꯀꯤꯅ ꯃꯁꯥꯗ ꯍꯨꯃꯥꯡ ꯀꯥꯡꯗꯨꯅ ꯊꯛ ꯊꯛ ꯅꯤꯛꯇꯨꯅ ꯂꯩꯔꯤ ꯑꯗꯨꯕꯨ ꯈꯪꯍꯧꯗꯅ ꯃꯥꯒꯤ ꯑꯀꯣꯏꯕꯗ ꯉꯁꯥꯏꯒꯤ ꯅꯨꯄꯤꯗꯨꯒꯤ ꯈꯣꯟꯖꯦꯜꯅ ꯅꯣꯛꯂꯒ ꯀꯣꯏꯆꯠ ꯆꯠꯄꯒꯨꯝ ꯃꯈꯣꯜ ꯇꯥꯔꯛꯄꯗꯨꯗ ꯆꯥꯎꯕꯗꯤ ꯃꯁꯥꯗꯨ ꯍꯦꯟꯅ ꯀꯤꯔꯛꯇꯨꯅ ꯃꯐꯝꯗꯨꯗ ꯐꯠ ꯐꯝꯊꯔꯒ ꯃꯈꯣꯡ ꯊꯤꯟꯗꯨꯅ ꯀꯞꯄ ꯍꯧꯔꯛꯂꯤ ꯑꯗꯨꯕꯨ ꯃꯥꯅ ꯍꯦꯛ ꯀꯞꯂꯛꯄꯒ ꯅꯨꯄꯤꯗꯨꯅ ꯅꯣꯛꯄꯒꯤ ꯃꯈꯣꯜ ꯇꯥꯔꯝꯕꯗꯨ ꯆꯞ ꯂꯦꯞꯈ꯭ꯔꯤ ꯃꯗꯨꯗ ꯆꯥꯎꯕꯁꯨ ꯀꯞꯂꯝꯕꯗꯒꯤ ꯆꯞ ꯂꯦꯞꯂꯒ ꯃꯈꯨꯠꯇꯨꯅ ꯅꯨꯄꯤꯗꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ꯭ꯔꯥ ꯍꯥꯏꯗꯅ ꯃꯥꯒꯤ ꯑꯀꯣꯏꯕꯗ ꯃꯥꯗꯨꯅ ꯌꯦꯡꯂꯛꯄꯗꯗꯤ ꯃꯤꯒꯤ ꯃꯈꯣꯡ ꯑꯃꯗ ꯐꯠ ꯍꯦꯛ ꯄꯥꯏꯔꯨꯔꯤ ꯃꯗꯨꯗ ꯆꯥꯎꯕꯁꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯃꯈꯨꯠꯇ ꯐꯠ ꯁꯠꯇꯣꯛꯏ ꯁꯣꯝꯗꯅ ꯇꯣꯝꯕ ꯃꯥꯒꯤ ꯃꯔꯥꯏꯕꯛ ꯐꯕ ꯍꯥꯏꯒꯗ꯭ꯔꯥ ꯃꯊꯣꯡ ꯃꯔꯝꯗꯤ ꯈꯪꯗꯨꯅ ꯆꯦꯜꯂꯛꯄꯗ ꯗꯥꯎ ꯌꯥꯗꯨꯅ ꯎꯔꯛ ꯋꯥꯔꯛ ꯑꯗꯨꯗꯒꯤ ꯊꯣꯔꯛꯇꯨꯅ ꯁꯞ ꯍꯦꯛ ꯆꯥꯅ ꯃꯈꯣꯏ ꯒꯥꯔꯤ ꯈꯥꯝꯂꯤꯕꯗꯨꯒꯤ ꯃꯅꯥꯛ ꯌꯧꯔꯤ ꯃꯗꯨꯗ ꯇꯣꯝꯕꯁꯨ ꯍꯔꯥꯎꯅ ꯒꯥꯔꯤꯗꯨꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯜꯂꯤ ꯑꯗꯨꯕꯨ ꯃꯊꯟꯇ ꯒꯥꯔꯤꯗꯨ ꯊꯧꯗꯨꯅ ꯆꯠꯈꯤꯕꯗꯤ ꯌꯥꯗꯕꯅ ꯒꯥꯔꯤꯗꯨꯒꯤ ꯁꯣꯗꯨ ꯉꯁꯥꯏ ꯃꯥꯅ ꯀꯥꯎꯗꯨꯅ ꯒꯥꯔꯤꯗꯨꯗ ꯑꯗꯨꯝ ꯊꯤꯟꯗꯨꯅ ꯊꯅꯝꯂꯤꯕꯗꯨ ꯊꯦꯡꯅꯔꯗꯨꯅ ꯆꯥꯎꯕꯅ ꯇꯥꯅꯕꯅꯤ ꯍꯥꯏꯗꯅ ꯒꯥꯔꯤꯗꯨ ꯂꯥꯏꯠ ꯊꯥꯡꯒꯠꯂꯒ ꯀꯟꯅ ꯀꯟꯅ ꯂꯩꯈꯠꯇꯨꯅ ꯁ꯭ꯇꯥꯔꯠ ꯇꯧꯕ ꯍꯧꯔꯛꯏ ꯁꯣꯝꯗꯅ ꯆꯥꯎꯕꯁꯨ ꯇꯧꯐꯝ ꯈꯪꯗ ꯑꯃꯃꯝ ꯃꯔꯛ ꯑꯗꯨꯗ ꯀꯞꯇꯨꯅ ꯂꯩꯔꯤꯉꯩ ꯒꯥꯔꯤ ꯁ꯭ꯇꯥꯔꯠ ꯇꯧꯕꯒꯤ ꯃꯈꯣꯜꯗꯨ ꯇꯥꯕꯗ ꯃꯥꯁꯨ ꯃꯃꯤꯠ ꯃꯅꯥ ꯂꯥꯎꯊꯣꯛꯇꯨꯅ ꯀꯗꯣꯝꯗꯨꯅ ꯍꯥꯏꯗꯅ ꯌꯦꯡꯂꯛꯄꯗꯗꯤ ꯃꯥꯅ ꯂꯩꯔꯤꯕꯗꯨꯗꯒꯤ ꯈꯔ ꯂꯥꯞꯅ ꯒꯥꯔꯤꯒꯤ ꯂꯥꯏꯠ ꯊꯥꯜꯂꯤꯕꯗꯨ ꯎꯕꯗ ꯆꯥꯎꯕ ꯍꯧꯒꯠꯇꯨꯅ ꯒꯥꯔꯤꯗꯨꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯆꯦꯜꯂꯛꯏ ꯃꯥꯅ ꯆꯦꯜꯂꯛꯂꯤꯕꯗꯨꯒꯤ ꯇꯨꯡꯗ ꯊꯋꯥꯏ ꯅꯨꯄꯤꯗꯨꯁꯨ ꯄꯥꯏꯒꯨꯝ ꯀꯩꯒꯨꯝ ꯇꯧꯗꯨꯅ ꯆꯥꯎꯕꯒꯤ ꯃꯇꯨꯡꯗ ꯏꯟꯅꯔꯛꯂꯤ ꯁꯨꯝꯅ ꯆꯥꯎꯕ ꯃꯥꯒꯤ ꯉꯝꯖꯕꯤ ꯊꯥꯗꯅ ꯍꯣꯠꯇꯅ ꯆꯦꯜꯂꯛꯄꯗ ꯒꯥꯔꯤ ꯂꯩꯔꯤꯕꯗꯨꯒꯤ ꯃꯅꯥꯛ ꯌꯧꯔꯛꯂꯤ ꯃꯥꯕꯨ ꯎꯕꯗ ꯇꯣꯝꯕꯁꯨ ꯍꯥꯊꯨ ꯍꯥꯏꯔꯛꯏ ꯂꯥꯛꯑꯣ ꯊꯨꯅ ꯑꯃꯨꯛꯇꯪ ꯆꯠꯍꯧꯔꯁꯤ ꯑꯩꯈꯣꯏꯅꯤ ꯉꯁꯤ ꯁꯤꯕ ꯇꯥꯔꯦ ꯂꯥꯛꯑꯣ ꯁꯠ ꯇꯣꯡꯈꯠꯂꯛꯑꯣ ꯆꯥꯎꯕꯁꯨ ꯒꯥꯔꯤꯗꯨꯗ ꯁꯠ ꯇꯣꯡꯈꯠꯂꯤ ꯃꯥꯅ ꯍꯦꯛ ꯇꯣꯡꯈꯠꯄꯒ ꯇꯣꯝꯕꯁꯨ ꯒꯥꯔꯤꯗꯨ ꯐꯨꯜ ꯁ꯭ꯄꯤꯗꯇ ꯂꯩꯈꯠꯇꯨꯅ ꯄꯥꯏꯈꯩ ꯊꯧꯔꯛꯏ ꯆꯥꯎꯕꯅ ꯀꯩꯅꯣ ꯉꯁꯤ ꯇꯧꯔꯤꯗꯨꯕꯣ ꯕꯨꯠꯀ ꯊꯥꯕꯜ ꯆꯣꯡꯕ ꯀꯥꯏꯗꯨꯔꯣ ꯑꯩꯈꯣꯏꯅ ꯇꯧꯔꯤꯗꯨꯕꯣ ꯑꯁ ꯑꯩ ꯀꯤꯕꯅ ꯂꯣꯏꯔꯦ ꯑꯃꯨꯛꯇ ꯀꯣꯜꯂꯛꯀꯦꯀꯣ ꯇꯣꯝꯕꯅ ꯍꯣꯏꯅꯦ ꯕꯨꯠꯅꯦꯅ ꯏꯈꯠꯂꯗꯅ ꯑꯗꯨꯕꯨꯗꯤ ꯑꯩꯁꯤ ꯁꯛ ꯐꯖꯕꯗꯨꯗ ꯇꯧꯔꯤꯅꯤ ꯃꯇꯥꯡꯗꯤ ꯏꯆꯥ ꯆꯥꯗꯅ ꯑꯗꯨ ꯌꯥꯝ ꯀꯤꯔꯤꯉꯩꯗꯨꯗ ꯃꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯆꯥꯎꯕꯗꯤ ꯇꯣꯝꯕꯗ ꯀꯣꯜꯂꯤꯕ ꯃꯈꯨꯠꯇ ꯐꯠ ꯁꯠꯇꯣꯛꯂꯒ ꯃꯅꯪꯒꯜꯗꯨꯗ ꯐꯥꯛ ꯊꯥꯔꯛꯏ ꯇꯣꯝꯕꯁꯨ ꯃꯁꯥꯗꯣ ꯊꯦꯛꯇꯣꯛꯇꯨꯅ ꯀꯔꯤꯅꯣ ꯃꯆꯤꯜꯗ ꯊꯥꯡꯒꯠꯇꯨꯅ ꯈꯨꯡꯒꯦ ꯇꯧꯔꯛꯄꯗ ꯃꯈꯣꯏꯅ ꯊꯧꯔꯤꯕ ꯒꯥꯔꯤꯗꯨꯒꯤ ꯃꯃꯥꯡꯗ ꯅꯨꯄꯤꯗꯨ ꯐꯠ ꯂꯥꯟꯗꯨꯅ ꯆꯠꯈꯤ ꯃꯗꯨ ꯒꯥꯔꯤ ꯊꯧꯔꯤꯕ ꯇꯣꯝꯕꯅ ꯃꯌꯦꯛ ꯁꯦꯡꯅ ꯎꯍꯧꯔꯤ ꯃꯗꯨꯗ ꯇꯣꯝꯕꯗꯤ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯒꯥꯔꯤꯗꯨ ꯌꯥꯡꯅ ꯊꯧꯗꯨꯅ ꯃꯈꯣꯟꯗꯣ ꯊꯛ ꯊꯛ ꯅꯤꯛꯂꯒ ꯍꯥꯏꯔꯛꯏ ꯑꯃꯨꯛ ꯆꯠꯈ꯭ꯔꯦ ꯂꯝꯕꯤ ꯁꯤꯜꯂꯥꯜꯂꯒ ꯑꯃꯨꯛ ꯆꯠꯈ꯭ꯔꯦꯃꯦ
ꯁꯥꯎꯕꯅ ꯆꯠꯀꯤ ꯆꯠꯆꯔꯁꯅꯨ ꯍꯟꯗꯛꯇꯤ ꯈꯥꯝꯃꯨꯔꯅꯨ ꯌꯨꯝ ꯌꯧꯗ꯭ꯔꯤ ꯐꯥꯎꯕ ꯊꯧꯔꯣ ꯍꯥꯏꯁꯤꯅꯤ ꯁꯨꯝꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯅꯨꯄꯤꯗꯨ ꯃꯈꯣꯏꯒꯤ ꯍꯦꯛ ꯅꯥꯀꯜꯗ ꯄꯥꯏꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯏꯟꯅꯔꯛꯂꯤꯕꯗꯨ ꯎꯕꯗ ꯁꯥꯎꯕ ꯇꯣꯝꯕꯗ ꯆꯦꯠꯅ ꯀꯣꯜꯂꯒ ꯀꯟꯅ ꯂꯥꯎꯔꯛꯏ ꯇꯣꯝꯕꯁꯨ ꯅꯨꯄꯤ ꯑꯗꯨꯅ ꯃꯨꯁꯤꯟꯃꯨꯕ ꯃꯃꯤꯠ ꯑꯗꯨ ꯂꯥꯎꯅ ꯄꯥꯡꯂꯒ ꯃꯈꯨꯠ ꯐꯟꯇꯣꯛꯇꯨꯅ ꯃꯈꯣꯏ ꯑꯅꯤꯗ ꯂꯥꯝꯅꯕ ꯇꯧꯔꯤꯕꯗꯨ ꯎꯕꯗ ꯇꯣꯝꯕꯁꯨ ꯀꯟꯅ ꯀꯟꯅ ꯂꯥꯎꯗꯨꯅ ꯒꯥꯔꯤꯗꯨ ꯊꯧꯔꯤ ꯅꯨꯄꯤꯗꯨꯁꯨ ꯃꯈꯣꯏ ꯑꯅꯤꯒꯤ ꯅꯥꯀꯜꯗ ꯏꯟꯅꯔꯛꯇꯨꯅ ꯃꯈꯨꯠꯇꯨꯅ ꯐꯟꯗꯣꯛꯂꯒ ꯃꯅꯤꯡꯗ ꯇꯣꯡꯂꯤꯕ ꯆꯥꯎꯕꯕꯨ ꯂꯥꯝꯒꯦ ꯇꯧꯏ ꯆꯥꯎꯕꯁꯨ ꯃꯗꯨ ꯈꯪꯂꯗꯨꯅ ꯇꯣꯝꯕꯗ ꯆꯦꯖꯦꯠ ꯀꯣꯜꯂꯤ ꯑꯁꯨꯝꯅ ꯑꯅꯤꯗꯨꯗꯤ ꯂꯥꯎ ꯈꯣꯡꯗꯨꯅ ꯅꯨꯄꯤꯗꯨꯗ ꯑꯃꯨꯛ ꯌꯦꯡ ꯂꯝꯕꯤꯗꯨꯗ ꯑꯃꯨꯛ ꯌꯦꯡ ꯇꯧꯗꯨꯅ ꯀꯤꯅ ꯀꯞꯇꯨꯅ ꯒꯥꯔꯤꯗꯨ ꯌꯥꯡꯅ ꯊꯧꯗꯨꯅ ꯂꯥꯛꯄꯗ ꯎꯆꯦꯜ ꯅꯥꯆꯤꯟꯅ ꯌꯨꯝ ꯇꯥꯕ ꯂꯝꯗꯨ ꯌꯧꯔꯛꯂꯤ ꯃꯗꯨꯗꯒꯤꯗꯤ ꯅꯨꯄꯤꯗꯨ ꯃꯈꯣꯏꯒꯤ ꯅꯥꯀꯜꯗ ꯂꯩꯔꯝꯕꯗꯒꯤ ꯁ꯭ꯋꯥꯏ ꯃꯥꯡꯈ꯭ꯔꯦ ꯃꯗꯨꯗ ꯃꯈꯣꯏ ꯑꯅꯤꯁꯨ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯇꯣꯛꯅꯗꯨꯅ ꯃꯤꯍꯨꯜ ꯆꯣꯡꯂꯤꯕꯁꯤꯡꯗꯨ ꯐꯥꯊꯅꯕꯗ ꯉꯥꯏꯔꯤ ꯆꯥꯎꯕꯒꯤ ꯇꯨꯡꯗ ꯅꯨꯄꯤꯗꯨꯅ ꯅꯥꯁꯣꯜ ꯄꯤꯛꯅ ꯍꯥꯏꯔꯛꯂꯤꯕꯗꯨ ꯇꯥꯔꯛꯏ ꯑꯩ ꯊꯤꯟꯕꯤꯔꯝꯃꯨ ꯍꯥꯏꯔꯒ ꯅꯣꯏ ꯑꯅꯤ ꯆꯠꯈ꯭ꯔꯤ ꯀꯩꯒꯤꯅꯣ ꯅꯨꯄꯤꯗꯨꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯆꯥꯎꯕ ꯄꯥꯈꯠꯅ ꯃꯥꯒꯤ ꯃꯇꯨꯡꯗ ꯌꯦꯡꯊꯣꯔꯛꯄꯗ ꯅꯨꯄꯤꯗꯨꯗꯤ ꯃꯁꯝ ꯑꯁꯥꯡꯕꯗꯨ ꯐ꯭ꯔꯦ ꯐ꯭ꯔꯦ ꯍꯥꯏꯔꯒ ꯃꯉꯛꯇꯣ ꯇꯠꯂꯕꯒꯨꯝ ꯌꯧꯅ ꯆꯦꯞꯊꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯃꯥꯒꯤ ꯇꯨꯡꯗ ꯒꯥꯔꯤꯗꯨꯗ ꯇꯣꯡꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯆꯥꯎꯕ ꯑꯃꯨꯛꯇꯪ ꯀꯟꯅ ꯂꯥꯎꯔꯝꯂꯒ ꯇꯣꯝꯕꯗ ꯃꯃꯥꯏ ꯎꯞꯁꯤꯟꯗꯨꯅ ꯋꯥꯟꯊꯈ꯭ꯔꯦ ꯇꯣꯝꯕꯁꯨ ꯆꯥꯎꯕꯅ ꯂꯥꯎꯔꯛꯄꯗꯨꯗ ꯃꯅꯤꯡ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯕꯗꯗꯤ ꯆꯥꯎꯕꯒꯤ ꯃꯅꯤꯡꯗ ꯅꯨꯄꯤꯗꯨꯅ ꯇꯣꯡꯂꯒ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯃꯥꯁꯨ ꯂꯥꯎꯗꯨꯅ ꯒꯥꯔꯤꯗꯣ ꯐ꯭ꯔꯦ ꯐ꯭ꯔꯦ ꯍꯥꯏꯔꯒ ꯊꯧꯔꯛꯏ ꯑꯗꯨꯕꯨ ꯇꯣꯝꯕ ꯀꯤꯔꯕꯁꯨ ꯀꯤꯅ ꯆꯥꯎꯕ ꯃꯈꯨꯠ ꯅꯥꯝꯃꯅ ꯀꯣꯟꯗꯨꯅ ꯒꯥꯔꯤꯗꯣ ꯊꯧꯕ ꯂꯦꯞꯇꯦ ꯅꯨꯄꯤꯗꯨꯁꯨ ꯒꯥꯔꯤ ꯃꯅꯤꯡꯗꯨꯗ ꯅꯣꯛꯇꯨꯅ ꯑꯗꯨꯃꯛ ꯇꯣꯡꯂꯤ ꯑꯗꯨꯕꯨ ꯇꯣꯝꯕ ꯅꯨꯄꯤꯗꯨꯅ ꯅꯣꯛꯂꯤꯕꯒꯤ ꯃꯈꯣꯜ ꯇꯥꯔꯕꯁꯨ ꯃꯅꯤꯡ ꯑꯣꯟꯊꯣꯛꯂꯒꯗꯤ ꯁꯨꯡꯌꯦꯡ ꯌꯦꯡꯂꯨꯗ꯭ꯔꯤ ꯁꯨꯝꯅ ꯇꯣꯝꯕ ꯃꯤꯍꯨꯜ ꯁꯨꯕꯣꯏ ꯁꯨꯗꯕꯣꯏ ꯄꯥꯈꯠꯅ ꯒꯥꯔꯤ ꯊꯧꯗꯨꯅ ꯂꯥꯛꯄꯅ ꯅꯣꯡ ꯉꯥꯟꯐꯨꯡ ꯇꯧꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯌꯨꯝ ꯌꯧꯔꯦ ꯃꯌꯨꯝꯒꯤ ꯊꯣꯡꯒꯥꯜ ꯍꯦꯛ ꯌꯧꯕꯒ ꯇꯣꯝꯕ ꯎꯔꯥꯎ ꯊꯔꯥꯎꯗꯨꯅ ꯃꯃꯥ ꯃꯄꯥꯕꯨ ꯀꯧꯔꯛꯏ ꯔꯥꯁ ꯑꯣꯀꯦꯟ ꯇꯔꯨ ꯑꯃꯗꯤ ꯄ꯭ꯔꯤꯌꯥꯁꯨ ꯃꯆꯥꯁꯤꯡ ꯍꯜꯂꯛꯇꯕꯗꯨꯗ ꯑꯍꯤꯡ ꯆꯨꯞꯄ ꯑꯃ ꯉꯥꯏꯕ ꯌꯥꯕ ꯉꯥꯏꯔꯝꯂꯒ ꯅꯣꯡ ꯉꯥꯜꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯇꯨꯝꯊꯈꯤꯕꯗ ꯉꯥꯏꯔꯤꯕꯅꯤ ꯑꯗꯨ ꯃꯣꯏꯁꯨ ꯇꯣꯝꯕꯅ ꯀꯟꯅ ꯀꯟꯅ ꯂꯥꯎꯅ ꯀꯧꯔꯛꯄꯒꯤ ꯃꯈꯣꯜ ꯇꯥꯕꯗ ꯃꯈꯣꯏ ꯂꯣꯏꯅ ꯐꯨꯛ ꯐꯨꯛ ꯍꯧꯒꯠꯅꯔꯛꯇꯨꯅ ꯆꯦꯟꯊꯣꯛꯅꯔꯛꯏ ꯃꯄꯥꯟꯗ ꯇꯣꯝꯕꯅ ꯆꯥꯎꯕ ꯃꯈꯥꯗ ꯍꯤꯞꯍꯜꯂꯒ ꯃꯁꯥ ꯅꯣꯝꯗꯨꯅ ꯀꯧꯔꯒ ꯂꯩꯔꯝꯂꯤꯕꯗꯨ ꯎꯕꯗ ꯃꯈꯣꯏꯁꯨ ꯄꯥꯈꯠꯅ ꯆꯦꯟꯁꯤꯟꯅꯔꯛꯇꯨꯅ ꯆꯥꯎꯕꯕꯨ ꯀꯧꯗꯨꯅ ꯍꯧꯗꯣꯛꯂꯤ ꯃꯌꯥꯝ ꯆꯪꯗꯨꯅ ꯍꯧꯗꯣꯔꯛꯄꯗꯨꯗ ꯆꯥꯎꯕꯁꯨ ꯃꯃꯤꯠꯇꯨ ꯐꯠ ꯄꯥꯡꯊꯣꯔꯛꯏ ꯑꯗꯨꯒ ꯃꯌꯥꯝ ꯑꯗꯨꯒꯤ ꯍꯩꯅꯗꯕ ꯃꯇꯧ ꯑꯃ ꯎꯠꯇꯨꯅ ꯐꯠ ꯆꯠꯊꯣꯛꯈꯤ ꯑꯗꯨꯒ ꯅꯨꯄꯤꯒꯤ ꯈꯣꯟꯖꯦꯜꯗ ꯇꯞꯅ ꯍꯥꯏꯔꯛꯏ ꯀꯩꯅꯣ ꯀꯅꯥꯅꯣ ꯃꯤ ꯃꯌꯥꯝ ꯌꯣꯝꯁꯤꯜꯂ ꯂꯩꯔꯝꯂꯤꯁꯤꯕꯣ ꯑꯩꯕꯨ ꯑꯃꯨꯛ ꯁꯤꯔꯕ꯭ꯔꯣ ꯆꯥꯎꯕꯅ ꯅꯨꯄꯤꯒꯤ ꯈꯣꯟꯖꯦꯜꯗ ꯋꯥꯒ ꯉꯥꯡꯂꯛꯂꯒ ꯃꯑꯣꯡ ꯃꯇꯧ ꯑꯃ ꯇꯧꯕꯗꯨꯗꯗꯤ ꯇꯣꯝꯕꯁꯨ ꯆꯤꯡꯅꯅ ꯃꯥꯒꯤ ꯃꯃꯥ ꯃꯄꯥ ꯑꯃꯗꯤ ꯆꯥꯎꯕꯒꯤ ꯃꯃꯥ ꯃꯄꯥꯗ ꯉꯔꯥꯡ ꯃꯈꯣꯏꯅ ꯊꯦꯡꯅꯈꯤꯕ ꯇꯧꯈꯤꯕ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯇꯝꯂꯤ ꯃꯗꯨꯗ ꯃꯃꯥ ꯃꯄꯥꯁꯤꯡꯗꯨꯗꯤ ꯄꯥꯈꯠꯈꯤꯕꯅ ꯔꯥꯁꯀ ꯑꯣꯀꯦꯟꯒ ꯊꯨꯅ ꯒꯥꯔꯤ ꯊꯧꯗꯣꯔꯛꯇꯨꯅ ꯑꯃꯥꯏꯕꯔꯥ ꯑꯃꯥꯏꯕꯤꯔꯥ ꯑꯃ ꯀꯧꯔꯨꯒꯦ ꯍꯥꯏꯗꯨꯅ ꯆꯠꯈ꯭ꯔꯦ ꯆꯥꯎꯕꯗꯤ ꯑꯃꯨꯛ ꯇꯣꯏꯕ ꯂꯣꯏꯔꯤ ꯇꯣꯝꯕꯒꯤ ꯃꯇꯨꯡ ꯀꯣꯏꯍꯤꯟ ꯏꯟꯅꯗꯨꯅ ꯅꯨꯄꯤ ꯑꯃꯒꯤ ꯃꯇꯧꯒꯨꯝ ꯇꯧꯕꯗꯨꯗ ꯇꯔꯨꯒ ꯄ꯭ꯔꯤꯌꯥꯒꯁꯨ ꯄꯥꯈꯠꯅ ꯆꯥꯎꯕꯕꯨ ꯁꯦꯟꯅꯔꯤ ꯇꯣꯝꯕꯗꯤ ꯅꯣꯛꯅꯤꯡꯂꯨꯔ ꯃꯥꯜꯂꯤ ꯆꯥꯎꯕꯒꯤ ꯃꯇꯧꯗꯨꯗ ꯃꯈꯨꯠꯀ ꯊꯤꯜꯂꯒ ꯅꯣꯛꯏ ꯉꯔꯥꯡꯗ ꯇꯧꯈ꯭ꯔꯤꯕ ꯀꯤꯔꯕ ꯃꯇꯧꯁꯤꯡꯗꯨ ꯂꯣꯏꯅ ꯀꯥꯎꯊꯣꯛꯈꯤꯕꯒꯨꯝ ꯅꯣꯛꯄꯗꯨꯗ ꯇꯔꯨ ꯑꯃꯗꯤ ꯄ꯭ꯔꯤꯌꯥꯅ ꯃꯥꯕꯨ ꯆꯩꯔꯤ ꯀꯔꯤꯒꯤꯁꯨ ꯅꯣꯛꯄꯗꯤ ꯅꯣꯛꯅꯤꯡꯂꯣꯏ ꯆꯥꯎꯕꯅ ꯇꯧꯔꯤꯕꯗꯨ ꯄꯨꯔꯥ ꯃꯑꯣꯡ ꯑꯃꯅꯤ ꯅꯨꯄꯤꯅ ꯅꯨꯄꯤꯒꯨꯝ ꯇꯧꯔꯤꯕꯅꯤ ꯑꯁꯦꯡꯕꯗꯤ ꯉꯔꯥꯡ ꯃꯈꯣꯏꯒꯤ ꯇꯨꯡꯗ ꯏꯟꯅꯔꯛꯈꯤꯕ ꯅꯨꯄꯤꯗꯨꯒꯤ ꯊꯋꯥꯏꯗꯨ ꯆꯥꯎꯕꯗ ꯆꯪꯈ꯭ꯔꯕꯅꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯑꯣꯀꯦꯟꯒ ꯔꯥꯁꯀꯅ ꯑꯃꯥꯏꯕ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯂꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯇꯣꯡꯗꯨꯅ ꯑꯃꯥꯏꯕꯗꯨ ꯁꯞꯂꯒ ꯄꯨꯔꯛꯂꯤꯕ ꯆꯥꯎꯕꯕꯨ ꯍꯦꯛ ꯎꯕꯒ ꯑꯃꯥꯏꯕꯗꯨꯗꯤ ꯑꯗꯨꯝ ꯈꯪꯂ ꯃꯥꯜꯂꯤ ꯂꯥꯏ ꯈꯣꯏꯔꯝꯕꯗ ꯆꯪꯒꯗꯕ ꯄꯣꯠꯂꯝꯁꯤꯡ ꯍꯥꯏꯗꯨꯅ ꯁꯤꯜ ꯂꯥꯡꯍꯜꯂꯕ ꯃꯇꯨꯡ ꯃꯈꯣꯏ ꯃꯤꯌꯥꯝ ꯆꯪꯗꯨꯅ ꯆꯥꯎꯕꯕꯨ ꯐꯥꯔꯒ ꯑꯃꯥꯏꯕꯗꯨꯒꯤ ꯃꯃꯥꯡꯗ ꯊꯝꯃꯤ ꯑꯗꯨꯒ ꯃꯥꯏꯕꯗꯨꯅ ꯂꯥꯏꯁꯣꯜ ꯁꯣꯟꯗꯨꯅ ꯊꯧ ꯇꯧꯔꯒ ꯆꯥꯎꯕꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩ ꯁꯤꯈ꯭ꯔꯕ ꯊꯋꯥꯏ ꯅꯪꯅ ꯀꯔꯤꯒꯤ ꯃꯤꯒꯤ ꯍꯛꯆꯥꯡꯗ ꯑꯃꯨꯛ ꯆꯪꯉꯤ ꯌꯥꯝ ꯊꯨꯅ ꯆꯠꯈꯣꯀꯣ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯅꯪꯒꯤ ꯂꯩꯐꯝꯗ ꯂꯩꯒꯦꯗꯤ ꯍꯥꯏꯗ꯭ꯔꯗꯅ ꯁ꯭ꯋꯥꯏ ꯑꯃꯨꯛ ꯌꯧꯔꯛꯏꯁꯤ ꯀꯔꯤꯒꯤꯅꯣ ꯆꯥꯎꯕꯗꯤ ꯍꯧꯖꯤꯛꯁꯨ ꯅꯨꯄꯤꯒꯤ ꯈꯣꯟꯖꯦꯜꯗ ꯁꯨꯝ ꯍꯥꯏꯔꯛꯂꯤ ꯑꯃꯥꯏꯕ ꯅꯪꯅ ꯈꯪꯕ ꯅꯠꯇꯦ ꯑꯩꯁꯦ ꯊꯥꯕꯜ ꯆꯣꯡꯕ ꯆꯠꯄꯗ ꯒꯥꯔꯤ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯇꯨꯅ ꯁꯤꯈ꯭ꯔꯤꯕꯅꯦ ꯑꯗꯨꯅ ꯑꯩꯁꯨ ꯊꯥꯕꯜ ꯆꯣꯡꯅꯤꯡꯃꯟꯗꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯨꯡ ꯏꯟꯅꯔꯛꯏꯅꯦ ꯇꯨ
ꯁꯤ ꯍꯥꯏꯗꯨꯅ ꯇꯣꯝꯕꯅ ꯃꯈꯨꯠ ꯊꯤꯜꯂꯤ. ꯃꯥꯗꯤ ꯑꯩꯒ ꯊꯥꯕꯜ ꯆꯣꯡꯃꯤꯟꯅꯔꯦ. ꯑꯗꯨꯒ ꯁꯤꯁꯦ ꯑꯩꯅ ꯆꯪꯂꯤꯕ ꯅꯤꯄꯥꯁꯦ ꯁꯤꯗꯤ ꯑꯩꯒ ꯊꯥꯕꯜ ꯆꯣꯡꯁꯤ ꯌꯥꯗꯤꯌꯦ. ꯑꯗꯨꯅ ꯁꯥꯎꯅꯤꯡꯃꯟꯗꯅ ꯃꯁꯥꯁꯤꯗ ꯆꯪꯉꯤꯅꯤ. ꯑꯩꯗꯤ ꯊꯥꯕꯜ ꯆꯣꯡꯗ꯭ꯔꯤ ꯐꯥꯎ ꯍꯜꯂꯣꯏ ꯍꯥꯏꯁꯤꯅꯤ. ꯃꯥꯒꯤ ꯋꯥꯗꯣ ꯇꯥꯕꯗ ꯍꯟꯗꯛꯇꯤ ꯇꯣꯝꯕꯗꯒꯤ ꯍꯧꯔꯒ ꯑꯗꯨꯋꯥꯏꯗ ꯂꯩꯔꯤꯕ ꯃꯈꯣꯏꯒꯤ ꯃꯃꯥ ꯃꯄꯥꯁꯤꯡ ꯑꯃꯥꯏꯕꯗꯨ ꯐꯥꯎ ꯌꯥꯎꯅ ꯅꯣꯛꯏ. ꯃꯥꯏꯕꯗꯨꯅ ꯍꯩ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯀꯩꯗꯧꯔꯤ? ꯑꯩ ꯂꯥꯛꯇ꯭ꯔꯁꯨ ꯌꯥꯕꯗꯨꯕꯨ ꯐꯠ ꯆꯣꯡꯂꯒ ꯆꯠꯈꯤꯕ ꯀꯩꯗꯧꯏ? ꯆꯣꯡꯉꯨ ꯊꯨꯅ ꯆꯣꯡꯉꯨ ꯑꯗꯨꯒ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯠꯈ꯭ꯔꯣ. ꯆꯥꯎꯕꯁꯨ ꯄꯨꯛ ꯍꯧꯒꯠꯂꯛꯇꯨꯅ ꯃꯊꯟꯗ ꯊꯥꯕꯜ ꯆꯣꯡꯂꯤꯕꯅꯤ ꯍꯥꯏꯗꯅ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯃꯆꯤꯟꯅ ꯇꯥꯟꯒ ꯊꯥꯗꯨꯅ ꯆꯣꯡꯂꯤ. ꯃꯥꯒꯤ ꯃꯇꯧꯗꯨꯗ ꯃꯌꯥꯝꯗꯨꯗꯤ ꯅꯣꯛꯄ ꯈꯥꯡꯕꯗ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯤ. ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯆꯥꯎꯕꯗꯨ ꯊꯥꯕꯜ ꯆꯣꯡꯂꯝꯕꯗꯒꯤ ꯃꯈꯥꯗ ꯄꯗ꯭ꯔꯥꯛ ꯇꯥꯈ꯭ꯔꯦ. ꯃꯗꯨꯗ ꯃꯈꯣꯏ ꯃꯌꯥꯝ ꯆꯦꯟꯁꯤꯟꯗꯨꯅ ꯆꯥꯎꯕꯕꯨ ꯍꯧꯗꯣꯛꯂꯤ. ꯑꯃꯥꯏꯕꯗꯨꯅ ꯀꯩꯁꯨ ꯇꯧꯔꯔꯣꯏꯗ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯅꯤ. ꯊꯥꯕꯜ ꯆꯣꯡꯕ ꯂꯣꯏꯔꯕꯅꯤꯅ ꯆꯠꯈ꯭ꯔꯦꯗꯅ ꯊꯋꯥꯏꯗꯣ. ꯏꯁ ꯀꯨꯏꯔꯒ ꯎꯍꯩꯗꯕ ꯌꯥꯝꯅ ꯎꯔꯛꯏꯅꯦ. ꯐꯔꯦ ꯐꯔꯦ ꯑꯉꯥꯡ ꯑꯅꯤꯁꯤꯗ ꯃꯇꯨꯡ ꯃꯅꯥꯎ ꯂꯥꯏ ꯇꯤꯟ ꯆꯪꯂꯛꯇꯅꯕ ꯂꯥꯏ ꯈꯣꯏꯔꯝꯃꯁꯤꯀꯣ. ꯁꯤ ꯍꯥꯏꯗꯨꯅ ꯃꯥꯏꯕꯗꯨꯅ ꯇꯣꯝꯕꯒ ꯆꯥꯎꯕꯒꯕꯨ ꯂꯥꯏ ꯐꯖꯅ ꯈꯣꯏꯔꯝ ꯊꯣꯛꯄꯤꯔꯤ. ꯑꯁꯨꯝꯅ ꯃꯇꯝꯗꯤ ꯍꯧꯈ꯭ꯔꯦ. ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗꯣ ꯃꯈꯣꯏ ꯂꯣꯏꯅ ꯄꯨꯟꯗꯨꯅ ꯆꯥꯛ ꯆꯥꯃꯤꯟꯅꯩ. ꯔꯥꯖꯇꯤ ꯃꯈꯣꯏ ꯑꯅꯤꯗ ꯁꯥꯎꯗꯨꯅ ꯐꯨꯒꯦ ꯇꯧꯔꯤꯕꯅꯤ. ꯑꯗꯨꯕꯨ ꯑꯣꯀꯦꯅ ꯈꯥꯝꯗꯨꯅ ꯐꯨꯕꯃꯛꯇꯤ ꯐꯨꯗꯦ. ꯃꯈꯣꯏ ꯑꯅꯤꯅ ꯂꯥꯜꯂꯨꯔꯕꯅꯤꯅ ꯑꯅꯤꯗꯨꯁꯨ ꯌꯥꯝ ꯒ꯭ꯌꯥꯟ ꯇꯥꯕ ꯁꯥꯗꯨꯅ ꯇꯨꯃꯤꯟꯅ ꯃꯀꯣꯛꯇ ꯅꯣꯟꯊꯔꯒ ꯆꯥꯛ ꯆꯥꯏ. ꯇꯟꯖꯥꯗꯨꯗ ꯅꯨꯄꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜꯅ ꯍꯥꯏꯔꯛꯏ. ꯊꯥꯕꯜ ꯆꯣꯡꯁꯦ. ꯈꯣꯟꯖꯦꯜꯗꯨ ꯇꯥꯕꯗ ꯆꯥꯎꯕꯒ ꯇꯣꯝꯕꯒꯗꯤ ꯄꯥꯈꯠꯅ ꯐꯠ ꯌꯦꯡꯈꯠꯂꯛꯏ. ꯑꯗꯨꯕꯨ ꯔꯥꯖꯅ ꯃꯈꯣꯏ ꯑꯅꯤꯗ ꯂꯛꯅꯗꯨꯅ ꯅꯨꯄꯤꯒꯤ ꯈꯣꯟꯖꯦꯜ ꯁꯥꯗꯨꯅ ꯍꯥꯏꯔꯛꯄ ꯑꯣꯏꯔꯝꯂꯤ. ꯃꯗꯨꯗ ꯑꯅꯤꯗꯨꯁꯨ ꯁꯥꯎꯅ ꯆꯞ ꯃꯥꯟꯅꯅ ꯍꯥꯏꯔꯛꯏ. ꯑꯣ ꯌꯥꯔꯦ ꯊꯥꯕꯜꯒ ꯈꯤꯔꯦ. ꯑꯁꯨꯝꯅ ꯃꯌꯥꯝꯗꯨ ꯐꯥꯒꯤ ꯆꯣꯈꯥꯏ ꯇꯧꯅꯗꯨꯅ ꯅꯣꯛꯃꯤꯟꯅꯈꯤ. ꯇꯣꯝꯕꯒ ꯆꯥꯎꯕꯒꯁꯨ ꯍꯧꯖꯤꯛꯇꯗ ꯅꯣꯛꯇꯨꯅ ꯃꯈꯣꯏꯅ ꯊꯦꯡꯅꯈꯤꯕ ꯇꯧꯈꯤꯕ ꯄꯨꯝꯅꯃꯛꯇꯨ ꯃꯃꯥ ꯃꯄꯥꯁꯤꯡꯅ ꯅꯣꯛꯇꯨꯅ ꯄꯥꯎ ꯇꯝꯂꯝꯃꯤ. ꯃꯇꯥꯡ ꯑꯁꯤꯗ ꯊꯥꯕꯜꯗ ꯉꯥꯎꯕ ꯚꯨꯠ ꯍꯥꯏꯔꯤꯕ ꯋꯥꯔꯤꯁꯤ ꯃꯄꯨꯡ ꯐꯥꯅ ꯂꯣꯏꯁꯤꯟꯖꯩ. ꯃꯌꯥꯝꯅ ꯋꯥꯔꯤ ꯑꯁꯤ ꯇꯥꯕꯤꯔꯕ ꯃꯇꯨꯡꯗ ꯑꯗꯣꯝꯒꯤ ꯃꯣꯠ ꯀꯃꯦꯟꯇ ꯊꯝꯕꯤꯔꯝꯃꯨ. ꯑꯔꯣꯏꯕ ꯑꯣꯏꯅ ꯕꯤꯀꯥꯁ CNBSꯅ ꯃꯌꯥꯝꯕꯨ ꯈꯨꯔꯨꯝꯖꯔꯤ.